ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯒꯗꯕ ꯅꯝꯕꯔ 9077282001 ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯀꯣꯜꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯅꯝꯕꯔ 7005-707-808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯂꯩꯖꯔꯦ ꯂꯣꯏꯅꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ 90.0 ꯃꯦꯒꯥꯍꯔꯠꯖꯇ ꯂꯥꯟꯊꯣꯛꯆꯔꯤꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯅꯤ ꯑꯗꯣꯝꯅ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕꯁꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯁꯟꯗꯣꯛꯄ ꯌꯥꯅꯅꯕꯒꯤꯗꯃꯛ ꯔꯦꯗꯤꯑꯣꯒꯤ ꯐꯣꯔꯃꯦꯠꯇ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯀꯦꯃꯦꯔꯥ ꯁꯤꯖꯤꯟꯅꯔꯒ ꯚꯤꯖꯨꯑꯦꯂꯥꯏꯖꯦꯁꯟ ꯑꯣꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯑꯃꯒꯤ ꯃꯃꯤꯡꯗ ꯑꯃꯨꯛ ꯊꯣꯟꯖꯕꯅꯤ ꯔꯦꯗꯤꯑꯣ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯤ ꯔꯦꯗꯤꯑꯣꯗ ꯃꯤ ꯎꯔꯤꯅꯣ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯂꯩꯕꯅ ꯇꯤꯚꯤꯒꯤ ꯃꯃꯤꯡ ꯑꯃ ꯊꯣꯟꯗ ꯌꯥꯗꯕꯅ ꯗꯥꯏꯃꯟ ꯇꯤꯚꯤ ꯊꯣꯟꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯄ꯭ꯂꯦꯠꯐꯣꯝ 9ꯗ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟꯁ ꯑꯍꯥꯟꯕꯗ ꯁꯅꯥ ꯂꯩꯄꯥꯛꯇꯒꯤ ꯂꯧꯈꯠꯆꯔꯤ IDPꯁꯤꯡꯒꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯑꯔꯦꯝꯕ ꯇꯥꯍꯜꯂꯣꯏ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ CMꯅ ꯐꯨꯔꯤꯠ ꯑꯅꯤꯃꯛꯀꯤ IDPꯁꯤꯡ ꯎꯅꯈ꯭ꯔꯦ ꯀ꯭ꯔꯣꯔ 63 ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯈꯨꯟꯕ ꯉꯝꯂꯕꯗꯤ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯀꯅꯤ ꯍꯤꯔꯝ ꯑꯁꯤꯗꯁꯨ ꯔꯤꯄꯣꯔꯠ ꯑꯃ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ITLFꯄꯨ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗ ꯁꯦꯟꯇꯔꯗ BJPꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯅ TSJ ꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯒ ꯃꯔꯛꯇ ꯊꯥꯖꯅꯕ ꯊꯝꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯅꯤꯁꯤꯀꯥꯟꯇꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯃꯤꯄꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇ ꯂꯩꯉꯥꯛ ꯁꯦꯝꯕꯤꯔꯛꯄꯒꯤꯗꯃꯛ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯏꯕꯣꯝꯆꯥꯅ MLAꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯨꯈꯩꯁꯤꯡ ꯌꯣꯛꯈꯠꯇꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯁꯨ ꯌꯥꯎꯔꯤ ꯕꯤꯁꯅꯨꯄꯨꯔ ꯔꯤꯂꯤꯐ ꯀꯦꯝꯞ 8ꯇ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯂꯨꯄꯥ 2,910 ꯄꯤꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯍꯟꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯁꯐꯎꯗꯤꯟꯅ MLAꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯩꯔꯛ ꯑꯋꯥꯡ ꯂꯩꯀꯣꯜꯒꯤ ꯆꯤꯡꯒꯣꯟ ꯑꯦꯔꯤꯌꯥꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦ ꯈꯔꯒꯤ ꯑꯃꯨꯛ ꯍꯦꯗꯂꯥꯏꯟꯁꯀ ꯄꯤꯖꯔꯤ ꯃꯊꯪꯒꯤ ꯍꯦꯗꯂꯥꯏꯟꯁꯇ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯤ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯍꯦꯗꯂꯥꯏꯟꯁꯇꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯟꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ IDPꯁꯤꯡꯒꯤ ꯋꯥꯀꯠ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯇꯥꯈ꯭ꯔꯦ ꯃꯣꯔꯦꯗꯒꯤ IDP ꯅꯨꯄꯤ ꯑꯃꯅ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯖꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯇꯩꯃꯒꯤ ꯄꯤ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯥꯄꯠ ꯊꯣꯡ ꯁꯥꯕ ꯍꯧꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯀꯔꯤꯅꯣ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯕꯗꯒꯤ ꯍꯧꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯁ꯭ꯇꯦꯠ 18 ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 5ꯒꯤ SIR ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯍꯧꯅꯅꯕ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯈꯪꯍꯟꯈ꯭ꯔꯦ ꯀꯛꯆꯤꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯁꯪꯒठन ꯁ꯭ꯔꯤꯖꯥꯟ ꯑꯚꯤꯌꯥꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯁꯀ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯤ ꯄꯣꯛꯅꯐꯝꯒꯤ ꯄꯥꯎꯆꯦꯒꯤ ꯍꯦꯗꯂꯥꯏꯟꯁꯇꯁꯨ CSOꯁꯤꯡ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯀꯦꯕꯤꯅꯦꯠ ꯑꯦꯛꯁꯄꯥꯟꯁꯟ ꯈꯟꯅꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯗꯦꯜꯂꯤꯗ ꯍꯌꯦꯡ ꯆꯠꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯜꯇꯤ ꯂꯦꯚꯦꯜ ꯄꯥꯔꯀꯤꯡ ꯌꯥꯎꯅ ꯏꯃꯥ ꯀꯩꯊꯦꯜ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯥꯔꯀꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯁꯦꯟꯇꯔꯅ ꯕꯣर्डꯔꯒꯤ ꯈꯨꯡꯒꯪ 1,983ꯗ BBPꯒꯤ ꯃꯈꯥꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯧꯔꯤ ꯏꯪ 2019 ꯐꯥꯎꯕꯗ ꯏꯝꯐꯥꯜꯗ ꯇ꯭ꯔꯦꯟ ꯌꯧꯔꯒꯅꯤ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗꯁꯨ ꯔꯤꯄꯣꯔꯠ ꯌꯥꯎꯔꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎꯗ ꯑꯃꯦꯔꯤꯀꯥꯅ ꯂꯥꯛꯂꯤꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟꯗ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥꯔꯕ ꯌꯥꯅ ꯂꯩꯔꯦ ꯏꯔꯥꯟꯒ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯐꯥꯏꯇꯔ ꯖꯦꯠ ꯌꯥꯎꯅ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ 150 ꯔꯣꯝꯁꯨ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯇ꯭ꯔꯝꯞꯅ ꯂꯥꯟꯗꯥꯔꯛꯀꯗꯕꯒꯤ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯆꯩꯅꯥꯅ ꯏꯔꯥꯟꯗ ꯂꯧꯅꯝ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗꯁꯨ ꯔꯤꯄꯣꯔꯠ ꯌꯥꯎꯔꯤ ꯂꯣꯏꯅꯅ ꯁ꯭ꯇꯥꯔꯂꯤꯡꯅ ꯁꯤꯒꯅꯦꯜ ꯊꯥꯗꯠꯈꯤꯕꯗꯒꯤ ꯔꯁꯤꯌꯥꯟ ꯐꯣꯔꯁꯇ ꯌꯥꯝꯅ ꯊꯤꯅ ꯑꯁꯤ ꯑꯅꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ
किमना न्यूक्लियर मिसाइल कापनब अनोब लॉन्चर यांखई पुथोखरे नॉर्थ कोरिया की रूलिंग पार्टी कांग्रेस की मांग ओइनना लेबाक असगी डिटेक्टर किम जोंग उन साउथ कोरिया दा थ्रेट तौबा ओइना न्यूक्लियर वारहेड पुबंगम्बा अटेन रेंज की मिसाइल सिंग काप यागदब अनोब लॉन्चर वेहिकल यांखई पुथोखिबने हारि वरी सानबद खुमांग सौक्सिनदबदगी इरान अमसुंग यूएस की मिलिटरी थ्रेट ओइना कन्ना तौनरकली पुंग खरासिदा मार्शल लॉ थमजिलुबा साउथ कोरिया की हानागी प्रेसिडेंट योन सुक सियोल की मपुंची चुपगी फादोक पिखरे गाजादा पाकिस्तान के लानमी थाननबगिदमक CDF आसिम मुनीन डोनाल्ड ट्रम्प मफमदा कंडीशन मरी थमखरे है साउथ कोरिया के हाने के प्रेसिडेंट योन सुक योल मफुंजी सुपगी जेल दा लेबगी चराक पिखरे मसी पाउचे यामदा याम लोइनारे अदुगा लुपा बिलियन तरारोम की पीबा अतांग मखल की लग्जरी जेट मरियमना लेखरे हाइबा हिरमसना रिपोर्ट में यावरे यामना ताबदा नुकनिंगबा मरेंग मरांगबा चाइनाना यामना ममिंग लेरबी कंटेंट क्रिएटर लाइव सेशन चथरिंगेदा फिल्टर ऑफ तौखिबदगी असेंग सक्तम उरकपदगी मियाम पाखनबगा लोइना मा की फॉलोवर खुदकता लाख अमगा लिसिंग निफु हंथखरे हाइरी नाइजीरिया की माइन थबक तौब मियो कुंथ्रा तरोम सिखरे हाइरी मसिग लोइना लोइजरे नुक्तिगी फोंलिबा पाउसे सिंगनि लौथोकचबा मरुइबा पाउ मखा ताबसे अखोइगी नंबर कॉल तौबिदुना थरोम मसिदा सरुगाबि अखोइगी नंबर हांगदोकचरे नंबर 9077282001 ngarang amadi nahal call phangbasing na thoromasi tabiu nukti gi call tawgi chanabi khoigi ungni warol sida semdo one khoina meyam punamak na su tapirok pamatung ina semdok sare adana masi punamak khoi ngak naba chatmina rasi yam drabada namit ini humni gap layer matung na dom na call tawbiu koi khara kakta gi pungning gi warol uhen gumsi meyam punamak gi pungning gi warol uhen si थोरमसी पॉलिटिक्स मरी लेना सजेशन तौबीबदी यागनी अदुगा कनागुमा लेंहाक सिथब नत्रगा कनागुमा तमनना मी अमतबु सिथब ngangbगी थबक थोरमदी सरकार ओर समोरबसु चैब ngangbगी दी कोई चैनल सिद लेजदी मसी मतंग सोखै मयाम पुन nganगना जमिनसी मसी टीवी चैनल अमा हाइबदी रेडियो चैनल अमा अनिमक पुन्ना चनबा अदुमा थोरम अमनी ngasi थोरमसी का हानम कॉल खजगी हेलो मिंग अमदि लेफम हाइबियु हेलो Hello, ibu ay uang kay dagi imaras rin. Taram log chali tapu kari wafam habini. Na izana phone da tabi bra na hangbo da imana pa kumbiyaw ke phone da taji kumjadi. Adugi makata ra pada Manipugi sem nang kemsa na aba miyeng da lambi thong chokpa thrang di an thawak ka khat pil ma se yamna nungai jai hai jage tawbani. Diamond Radio nati Diamond Radio wow radio Diamond TV tapi berkena mau mana ikut nganjai adugi makata pada platform sita yapi riba sen saw mayam su thakasari hoi channel sida mating pang riba mingoi na panjarabada now nupi hageta kunjarani isa surbal kaino nandini Australia tagi sorbala adagi di isungi mana di hagadra isa gaina imasi kawwa akoi gina itasi hajagadra du su thagatsari sikatana tiatai tai mayama masu mana thagatsari hajage tawjaban ima di chai ga suruge चाही क्या सुरगे तागी थोरबसी नुंगाई ना ताजरी कुइना मतम कुइना सांगना तागा सो इबाना प्लेटफॉर्म सिदा सक तक सबदी तक साउद्रे अदो इमादी चाही क्या सुरगे माबो ओ सही से आई से इबुंगो कनो तवे सही निफु हागे तवे उमफुगा हुमदोय मरी अदाय इमा सिनी याम हल्ले इमा सिदी को यामे हंदरा ओ अदो इसेम से कौजरगे ओय Oh, isim si rani halai ta taksar. Thank you. Anu aja. Oh, nana kanu ta donor yauzar ko aina
ꯐꯣꯟꯗ ꯑꯃ ꯀꯥꯞꯄ ꯈꯣꯠꯂꯒ ꯁꯨꯝ ꯌꯥꯎꯖꯔꯝꯕꯗꯨ ꯌꯥꯕꯅꯦ ꯑꯗꯩꯗ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯏꯁꯥ ꯊꯦꯡꯅꯖꯔꯒ ꯌꯥꯎꯖꯒꯦꯅ ꯈꯟꯕꯒꯤ ꯑꯩꯅ ꯗꯥꯏꯃꯟ ꯗꯣꯅꯔ ꯐꯪꯁꯟꯗꯣ ꯂꯥꯛꯑꯒ ꯌꯥꯎꯖꯔꯝꯕꯅꯦ ꯑꯗꯨ ꯆꯍꯤ ꯑꯃꯒꯤ ꯄꯦꯃꯦꯟꯁꯨ ꯊꯤꯗꯣꯛꯆꯔꯝꯃꯦ ꯏꯃꯥꯅ ꯑꯗꯨꯒ ꯗꯣꯅꯔꯒꯤ ꯅꯧꯅ ꯍꯥꯏꯅꯗꯤ ꯋꯥꯔꯧꯕꯤꯔꯅꯨ ꯍꯥꯟꯅꯗꯤ ꯐꯣꯡꯗꯣꯛꯆꯍꯧꯗꯦ ꯏꯃꯥꯅ ꯀꯩꯅꯣ 1,000 ꯑꯃꯁꯨ ꯃꯇꯦꯡ ꯄꯥꯡꯖꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩ ꯃꯃꯥꯡꯗꯕꯨꯗꯤ ꯇꯦꯡꯕꯥꯡꯒꯤ ꯁꯔꯨꯛ ꯑꯗꯨ ꯌꯥꯕꯗꯤ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯩꯅ ꯈꯟꯖꯔꯒꯁꯨ ꯗꯣꯅꯔ ꯍꯥꯟꯅ ꯌꯥꯎꯔꯒ ꯄꯥꯡꯒꯦꯅ ꯁꯨꯝ ꯈꯟꯗꯅ ꯁꯨꯝ ꯂꯩꯕꯒꯤ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯀꯩꯝꯇ ꯊꯕꯛ ꯑꯗꯨ ꯌꯥꯎꯕꯗꯤ ꯉꯝꯖꯍꯧꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯏꯆꯥꯒꯤ ꯃꯃꯤꯡ ꯑꯝꯇꯪꯗꯤ ꯏꯃꯥꯗ ꯊꯣꯟꯖꯅꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯃꯤꯡꯅꯤ ꯃꯥꯒꯤ ꯏꯆꯥꯒꯤ ꯖꯦꯝꯁ ꯍꯩꯀꯨꯖꯝ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯕ ꯖꯦꯝꯁ ꯗꯥꯏꯃꯟ ꯍꯩꯀꯨꯖꯝꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯆꯥꯗꯤ ꯗꯥꯏꯃꯟꯒ ꯆꯞ ꯃꯥꯟꯅꯩ ꯗꯥꯏꯃꯟꯅꯤ ꯆꯦꯅꯦꯡꯒꯤ ꯃꯃꯤꯡꯗ ꯅꯠꯇꯦ ꯗꯥꯏꯃꯟ ꯂꯣꯏꯕ ꯏꯆꯥꯁꯨ ꯗꯥꯏꯃꯟ ꯂꯣꯏꯖꯩ ꯁꯤ ꯍꯥꯏꯔꯒ ꯏꯃꯥ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯥ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯗꯥꯏꯃꯟ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯪꯅꯕꯤꯔꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯊꯕꯛꯁꯦ ꯔꯦꯗꯤꯑꯣꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯇꯧꯔꯝꯕꯗꯣ ꯑꯗꯨꯗꯤ ꯃꯣꯏꯗꯤ ꯗꯥꯏꯃꯟꯒꯤ ꯃꯃꯤꯡ ꯅꯠꯇꯦ ꯃꯣꯏ ꯍꯨꯏ ꯑꯃꯒꯤ ꯃꯃꯤꯡꯗꯩ ꯊꯣꯟꯕꯅꯦꯅ ꯃꯣꯏ ꯃꯄꯨꯅꯁꯨ ꯑꯗꯨꯝ ꯂꯥꯎꯊꯣꯛꯏꯀꯣ ꯑꯗꯨꯅ ꯑꯩꯒꯤꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯗꯥꯏꯃꯟꯅꯤꯅ ꯑꯩꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅꯁꯨ ꯌꯥꯝ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣ ꯀꯩꯅೋ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯏꯄꯥꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯐꯤꯖꯤꯒꯤ ꯃꯅꯤꯅꯦꯅ ꯈꯜꯂꯦ ꯑꯩ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯁꯅꯨ ꯑꯩ ꯃꯤꯃꯥꯟꯅꯖꯗꯕ ꯑꯣꯏꯁꯅꯨ ꯏꯃꯥꯒꯤꯗꯤ ꯐꯤꯖꯤꯒꯤ ꯃꯅꯤꯅꯦꯕ ꯑꯗꯨꯅ ꯃꯅꯤ ꯍꯥꯏꯕꯁꯦ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇ ꯍꯤ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯕꯁꯨ ꯈꯨꯡꯒꯪꯗꯕꯨ ꯄꯣꯛꯂꯕꯁꯨ ꯑꯗꯨꯒ ꯑꯃꯗꯕꯨ ꯄꯣꯛꯑꯁꯨꯀꯣ ꯑꯩꯈꯣꯏꯁꯦ ꯄꯨꯝꯅꯃꯛꯁꯦ ꯍꯤ ꯌꯥꯏꯅꯤ ꯗꯥꯏꯃꯟꯅꯤꯅ ꯑꯗꯨꯝ ꯈꯟꯖꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯦ ꯑꯗꯨꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨꯗꯤ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯂꯩꯖꯔꯝꯃꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯑꯗꯨꯝ ꯆꯠꯊꯖꯔꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯍꯥꯟꯅ ꯑꯩꯅ ꯔꯦꯗꯤꯑꯣꯗꯣ ꯇꯧꯖꯔꯝꯃꯦ ꯇꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯗꯥꯏꯃꯟ ꯇꯤꯚꯤ ꯍꯥꯏꯕꯅꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯗꯥꯏꯃꯟꯒꯤ ꯕꯦꯡꯛ ꯑꯗꯨ ꯗꯥꯏꯃꯟꯒꯤ ꯑꯗꯨꯝ ꯐꯦꯛꯇ꯭ꯔꯤ ꯑꯃ ꯀꯩꯅꯣꯝ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯌꯥꯝ ꯂꯩ ꯆꯪꯉꯒ ꯑꯩꯅ ꯌꯦꯡꯉꯨꯕꯗꯅꯦ ꯗꯥꯏꯃꯟꯁꯦ ꯄꯟꯕ ꯀꯔꯤ ꯂꯩꯒꯦꯅ ꯑꯩꯅ ꯂꯤꯁ ꯑꯃ ꯒꯨꯒꯜꯗ ꯌꯦꯡꯕ ꯑꯣꯟꯊꯣꯛꯑꯒ ꯌꯥꯝ ꯂꯩꯈ꯭ರೆ ꯑꯗꯨꯒ ꯗꯥꯏꯃꯟꯁꯦ ꯄꯟꯕ ꯔꯦꯗꯤꯑꯣꯁꯨ ꯇꯤꯚꯤꯁꯨꯅꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯝꯇ ꯒꯨꯒꯜꯗ ꯆꯪꯉ ꯌꯦꯡꯕꯤꯅꯨ ꯀꯌꯥꯝ ꯂꯩꯒꯦ ꯌꯦꯡꯉꯣ ꯁꯣꯝꯗ ꯑꯐ꯭ꯔꯤꯀꯥꯔꯣꯝꯗꯒ ꯍꯥꯏꯗꯤ ꯕꯥꯔꯤ ꯂꯩꯌꯦꯕꯀꯣ ꯃꯃꯤꯡꯁꯦ ꯊꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯗꯥꯏꯃꯟ ꯖ꯭ꯋꯦꯂꯔꯤ ꯋꯥꯔꯛꯁ ꯀꯥꯏꯅꯀꯣ ꯗꯥꯏꯃꯟꯗꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯗꯤ ꯗꯥꯏꯃꯟꯒꯤ ꯆꯥ ꯍꯣꯇꯦꯜꯐꯧ ꯂꯩ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯇꯣꯝꯕ ꯀꯧꯕꯗ ꯃꯥꯒꯤ ꯔꯥꯏꯠ ꯂꯣꯏ ꯂꯩ ꯃꯤ ꯑꯃꯅ ꯇꯣꯝꯕꯗꯨ ꯅꯨꯄꯤꯗꯁꯨ ꯊꯣꯜꯂꯤ ꯅꯨꯄꯥꯗꯁꯨ ꯊꯣꯜꯂꯤ ꯃꯥꯅ ꯊꯣꯟꯅꯤꯡꯕ ꯃꯐꯝꯗ ꯊꯣꯟꯕꯗ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯕꯠ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯜꯂꯤꯁꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯊꯣꯟꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯍꯥꯏꯗꯤ ꯑꯣꯜꯔꯦꯗꯤ ꯃꯅꯤꯄꯨꯔꯗꯨꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯇꯣꯞꯄ USAꯗ ꯑꯐ꯭ꯔꯤꯀꯥꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯦ ꯂꯩꯌꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡ ꯊꯣꯛꯂꯛꯄꯁꯦ ꯗꯥꯏꯃꯟ ꯇꯤꯚꯤꯁꯨ ꯂꯩꯌꯦ ꯑꯇꯣꯞꯄꯗ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯐꯝ ꯃꯥꯟꯅꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯛꯆꯔꯤꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯡꯕ ꯏꯃꯥꯒꯤ ꯄꯥꯕꯨꯡꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤꯅꯤ ꯈꯜꯂ ꯊꯣꯟꯖꯔꯤꯅꯤ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯈꯣꯏꯕꯨ ꯎꯕꯗꯀꯣ ꯇꯨ ꯑꯥꯗ ꯆꯠꯂꯦ ꯃꯣꯏ ꯗꯥꯏꯃꯟꯒꯤ ꯖꯦꯝꯁꯦ ꯆꯠꯂꯦ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯏꯕꯤ ꯌꯥꯝ ꯈꯪꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯃꯥꯅꯁꯨ ꯊꯣꯟꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯣꯜꯁꯤ ꯂꯥꯛꯑꯦ ꯑꯗꯣ ꯀꯣꯜꯁꯤ ꯉꯥꯏꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯈꯪꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯣꯟꯗꯣ ꯄꯥꯏꯔꯛꯑꯒ ꯈꯨꯝꯃꯛꯇꯦꯅ ꯊꯝꯕꯤꯔ ꯈꯪꯗꯦ ꯖꯣꯏꯁꯅꯥ ꯍꯥꯏꯔ ꯀꯩꯅꯣ ꯑꯃ ꯀꯣꯜ ꯇꯧꯕꯤꯔꯦ ꯀꯣꯜ ꯊꯝꯕꯤꯈ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯍꯜꯂꯣ 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 ꯔꯦꯗꯤꯑꯣ ꯑꯣꯏꯅ ꯊꯥꯖꯟꯕꯤꯔꯦ ꯍꯜꯂꯣ ꯔꯦꯗꯤꯑꯣꯔ ꯀꯩꯅꯣ ꯊꯥꯕꯤꯔꯤꯗꯣ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯦ ꯑꯝꯇ ꯂꯩꯊꯕꯤꯌꯣ ꯔꯦꯗꯤꯑꯣꯗꯣ ꯌꯨꯇ꯭ꯌꯨꯕꯂ ꯔꯦꯗꯤꯑꯣꯔ ꯈꯤꯇꯪ ꯂꯩꯊꯣꯛꯄꯤ ꯅꯠꯇ꯭ꯔ ꯏꯁꯥ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯔꯣ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯦ ꯑꯗꯨ ꯀꯔꯤ ꯂꯝꯅꯣ ꯀꯔꯤ ꯃꯤꯡꯅೋ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯇꯧꯕꯤꯔꯛꯂꯤꯕ ꯑꯩ ꯄꯣꯔꯣꯝꯄꯥꯠꯇꯒꯤꯅꯤ ꯄꯨꯔꯅꯃꯂꯥ ꯀꯧꯋꯦꯕ ꯕꯣꯔꯅꯃꯂꯥ ꯑꯗꯨ ꯏꯕꯨꯡꯉꯣ ꯖꯦꯝꯁ ꯄꯥꯏꯍꯜꯂꯛꯄ ꯌꯥꯒꯗ꯭ꯔꯣ ꯑꯩꯅꯦ ꯄꯥꯏꯖꯔꯤꯁꯦ ꯑꯗꯨ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯖꯕ ꯂꯨꯝꯃꯒ ꯇꯥꯕ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯣ ꯏꯕꯨꯡꯉꯣꯅ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯁꯥꯟꯅꯕꯗ ꯉꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯁꯥꯟꯅꯔꯤꯉꯩꯗꯤ ꯉꯥꯎꯔꯣꯏꯕ ꯑꯗꯣ ꯈꯣꯟꯖꯦꯜꯁꯤꯅ ꯇꯥꯈꯤꯗꯅ ꯀꯔꯤꯒꯨꯝꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯨ ꯁꯥꯟꯅ ꯉꯝꯗ꯭ꯔꯀꯥꯟꯗꯅꯦꯕ ꯏꯕꯨꯡꯉꯣꯅ ꯉꯥꯎꯗꯣꯏꯁꯦ
aduna ai life experience aina tawgi badai ba ai che cha yam thame cha se kamai to gunu da ngangu ringi da kan to ringi da di when sin chatri bhaw budi cha se tham je ba when sin chala to matung da di pabung na mana cha khra ga thak ba ai chu ga ya ho thakmin da se na thapa adudagi ai che isana cha thak pa na da minina palpitation ga tawdana adagi khanau ga si dry oidana wa ngangbada nungai taba chor honba mu nungai rakram ne ba adu na tor kan da chaji hel kan da phagi heba hoi o nahan ju message ta thabi rak pudu oidura adu iduna kan doctor mayam su yengbudi yengi ko adu ga ai life experience te yam chume adu imana takpi bodo ngarang doctor na haire cha gum thagadi cha thakpi gano cha du khara avoid to biyo adi pharakan da thakke su to naring ji thakano na bire adu ai nei di cha thakte ik cha di thakte adu su thak ko bra ai cha di thakte adu thaga su ai di chini yaw da ba cha mana ga kano khakang ai ji cha thai nei du yam nung nai te ba ai ji thai na ngang ring da kabiraj na ibara ri kano kheti kalaina mai gi lari pa ba da dum thin na kiban ba ko adu cha tha ga hakang nungai te bai maram da adu khang na ingon da su nungai te khang na aina tin chala matung da di thak ba da gi hakang ga si yam na chon na to hi ba adu cha thak tra kan da phare ba yam nungai adu chahi kya su biragi ma bo ai chahi humra mari sure kari department da thabak to biram no kari department da thabak to biram ba ai medical department ta to rambane ai doctor nen ba doctor ne adu di pabung di le biri bro le ye ma na thak pa da yaw pa da ki me hojik di thak yam thakman na hojik di thak tre thak tra kan da nungare hasang du kan khle thon ai si chahi mari manga yaw na punchi ga tra khalu dra bane ba ado ima doctor na haibe in bata bane koi hana dai su thakte ado dum ado ibu da pakna da ba male ram do ma le ba ai se da da bo goi jan ai se allergy khar tawe ado ngarang doctor na harak pada allergy ga khar mari leina me ado gastric khar mari leina re chakhau ji macha kitang chakhau ji kitang sok pa jani ado mai tau da gastric khar oi ba ado ga ai gi voice con sigi kano je si yenge moi manung da kai thingjan da ni yenge ado atopa unja hen tokpa khotpa nappa kaiba segaiba yawbri yenge adu kaim tokde an haire moina ono karim leite yam pakhaningai oide voice khara potha biro then aduga gastric se pahan biro allergy tori se phana bo honarase na dumai tak pirok ban hoi adu kanogi akhoi gi three license variant ko ma na chahi maudrain thoi shubo bhaw da hoi ril turen sakwa da thajana chathi dana mani adegi kanogi sanatombi 종탕원 기사나던 비죠 하우티 파고다 막콘전 따데다나 많이 모이가 주 그땅 따나 하는 거에 와는 간노 비린데 라이선 비린데 고마 부디 라이시 되다나 호이 누가 만들더나 떠오르니 에이시 ям 누가지 봐 서로가 베럭 파두가 거기서 뻑딱 비비러 봐 ям 누가 인곤도서 메시지 삼주 다비러 기분 ям 누가지 아이 그게 되노도 하이방 공부는 했던 맛 떠오르긴 떠오르는 것이지. ям 누가래 aduga ima doctor haijarage ima doctor na ba yekpa to bigano yam sangna tabiyo nungaina thorom sing matang chaba da dum thingnasi cancer patient ne breast cancer patient ne ba breast cancer 2023 ge august lo chi bane ba adi matung da hudi protein je sikhar marang kaina chadana na tawri ba adu doctor gi kadi ibungo gi ai nimbo maslai extra am tu hoi adu noito ido noito hanin da bai wani hoi noito ido protein chaba sina kui na khang le ba yamne se lam de ba hoi adu carbohydrate kum dati dum kui na khang de dana da protein da khare hen hal adu diet tu adenge kui chak lam bui ninga ga kadi gum ba khara chak lam bui ninga kan da sin thakil ga pha ba su le ba yes that lambagi center power je brain da hypothalamus and the je asiga iching khorang bagi power je asi center se pulle ba aduna karam noidu khangdana iching khorang ga no chak lambo ina power su dum mare bajani ona tenana wrong message bi ba adu
lambu fauri ne ta thachin da ba mugi kan tawraga iching thayerga minitra ngamu che yenga du da tak lamdra di chasan bidaba chume twin char ngi mate khoi noi thok ko chi hele ba khoi chi chaba ge insulin thok tana adu main to gana aduna adu gi ota protein noina khara chaba carbohydrate khara sada ba ta chume yam ai nungai mandra san tawra bani ai thank you imada ima ta ga chari am ngai jare ngasi call to ba phangjaba tajaba ibu mo ge inspector ta ai sana ba lepa ya puti hoi narang di ta ba dai nungai mandra na ngasi ta tawra bani funny ma yam nungai re phara thanje ta ga chari yam nungai je marak ta he yaubiro pongta hek pibiro me yam nungai je ima doctor hai tare Barnomala Porompa de Gina, Chayo, Madra Marie Suraba, Koi Torom Shibadum Tabirum, Yobirum, Badu Imasu, breast cancer gi fight over Dugumba, Imani, and Tapire, and the cure body oil, Gasu, protein curry chow, the Saudi Kankale and Tapi, and the Matang Sav, the Manoma, Una Set and a Senoma, Matang Sav, the Pabunga, Wetopiro, was it the Quigi, Tobalomla Vizis at Karadinu Ivene, and the Karakara, no Pado, no Izingo Makarium Boy, Sheko Topiro, and Tagachari. Chumane zi ma dai biritu noi da na ba yam honei sa je noi da na ba yam honei da protein cha na ba yam honei sa na ba makta de sen ba ji so angak pani hai tai adu yam seng ba chumane ma no je ta pi do la ma kan da ingon do isa da sing la khorang ba do su sak la me na ingon da information ma pisan ba adu e mi sak la mi ma le ne na kainom sa san ba chari potu na carbohydrate oi tar ga di aingon da hena noi na be ma sa oi carbohydrate hai si di yam na isa da kar oi ba di khaji khak da oi ba मैम चासलकान मधुगी अहेन बा मागी करे आइतर फैट मैम दुनी साब नो हेन बा थंबम लेतम ने करी दाप चलकनी लिवर दाप चलकनी पुक दाप चलकनी बेली दाप चलकनी हाजरि मसे की नोय बजु जने अंगक पनि फाइगन गुम्बा थबा गुम्बा दगी दि पाम्बोंग गुम द चत्ते नोय ब नुंगाय बर खंग दि लिवर गी मपा साइ पुक मपा द दम ताइना बने तौरी से अदन नुंगथेन गुम्बा दा सलाद गुम्बा थबी कोबी दगी दि ओलिव ऑयल तौरगा मोरक अतेकपा खरगा तौरगा हवाई बादाम गुम ngौथो थम खरा हाइतारे कितंग अदुगा तौर सलाद टेंगोरम चाव गाइजन फै अदुना सलाद की महत्व द चरावान जलगा दि बेराने तबु दि लिविंग ऑफ स्टैंडर्ड लिविंग ऑफ स्टाइल हाइतारे ओरे नुंदांग चा फोंग थेनु हाइ चाब चानी चारोय खंगदम नुंदावरम कराइ दि सलाद चा दोइ नोने दुनि नखोइन तौरै जि अयुक थोंग चाक तुन मु नुंदावरम चरा मु वानजलि नुंदावरम अयुक थोंग चरा वानजलि नुंदांग मुन हाइरो दि ना ओनि चाक मरिरक ओर माले चारैस द मतम दु दि केम खंग हो देब न कोनंग दि मधुगी इफेक्ट तो लोइ ला ए हाइतर हेलो मिंग अमदि लाइफम हाइबिसे हेलो तराम नोकचरी मिंग लाइफम हाइबिउ कमै यादि इमा लंदोनी ने इमा लंदोनी करी हाइबिनिंग बा फोन तौदबा कुइरे थौरम तारे ना हाइजरकपनि सागी थौरम लोइना ताजरिये सारगी ना हाइबिगनो वहोंग रेडियो की थौरम ताजरिये हाइजि कोइमा अदु ताजरिये ना तौरपा अदु कुइरे फोन जु तौदबा खुदि वा ngang जु हाइते अरे फोन जु पाइदबगा angasi nupa ma thabok jatena luhong ba jatena tawrakpadu da sam tawrai ni tawrakta ba kuirena hoi ma ngam ngai jare ngai na tabi oi ma khoi torom saruga bi de no ko tong wa ngang bu so haite na haire haidram ni na karim hai bi ra roi khale natra ador ko sima torom tabi bagi no ngai re kari chi thab lai ri ge chukchi thaba lai tre da thauram sum ta jari ko hoi no ngai re ma tabi ro da di ko
ꯀꯣꯜ ꯇꯧꯕꯤꯌꯨ ꯃꯊꯪꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯃꯨꯛ ꯄꯤꯖꯔꯦ ꯂꯥꯛꯂꯤꯕ ꯇꯥꯡ 22 ꯗꯤ ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯥꯡꯆꯤꯠ ꯅꯨꯡꯊꯤꯟ ꯕꯤꯂꯥꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯕꯤꯂꯥꯒꯤꯁꯤ ꯃꯌꯥꯝꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯕꯤꯂꯥꯒꯤꯁꯤ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯑꯗꯨꯒ ꯗꯣꯅꯔꯁ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯗꯣꯅꯔ ꯃꯦꯝꯕꯔ ꯅꯠꯇꯕꯁꯤꯡ ꯃꯌꯥꯝꯅ ꯕꯤꯂꯥꯒꯤꯁꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯏ ꯕꯤꯂꯥ ꯅꯠꯇꯕ ꯑꯇꯩ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯤꯔꯤꯗꯨꯅꯤꯀꯣ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯃꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯗ ꯑꯃꯒꯤ ꯃꯇꯦꯡ ꯂꯥꯛꯄꯁꯤ ꯄꯥꯛꯁꯨ ꯌꯥꯎꯗꯦ ꯑꯗꯨꯒ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯨꯗꯣꯜ ꯇꯧꯖꯗꯣꯏꯅꯤ ꯍꯥꯏꯇꯥꯏ ꯑꯗꯨꯒ ꯉꯝꯖꯕ ꯍꯥꯏꯔꯒꯗꯤ ꯃꯁꯤꯅꯤ ꯑꯗꯨꯒ ꯁꯨꯡꯂꯥꯛꯃꯛ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯗ ꯌꯥꯎꯔꯛꯄꯗꯨ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯍꯤꯗꯥꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯒꯨꯂꯤ ꯑꯃꯇꯁꯨ ꯂꯩꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯤ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯍꯦꯛ ꯊꯪꯅꯅ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯉꯝꯗꯕꯅꯤꯅ ꯃꯗꯨꯒꯤ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯧꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯔꯤ ꯉꯔꯥꯡꯁꯨ ꯌꯥꯝꯃꯤ ꯍꯥꯏꯔꯛꯏꯁꯦ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯊꯥꯖꯤꯜꯂꯛꯄ ꯃꯆꯥꯒꯤ ꯍꯥꯔꯠ ꯅꯥꯕꯒꯤ ꯑꯇꯩꯅꯆꯤꯡꯕ ꯃꯌꯥꯝ ꯊꯥꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯆꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯐꯟ ꯂꯩꯕꯒꯤ ꯑꯗꯨꯒ ꯁꯦꯟ ꯌꯥꯝꯅ ꯂꯩꯕꯒꯤ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯝꯗꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯦꯝꯕꯔ ꯂꯩꯔꯤ ꯃꯦꯝꯕꯔꯁꯤꯡ ꯀꯔꯤꯒꯨꯝꯕ ꯈꯨꯖꯤꯟ ꯈꯨꯅꯥꯟ ꯊꯣꯛꯇ ꯅꯥꯔꯛꯑꯣ ꯌꯦꯛꯂꯛꯑꯣ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯃꯔꯨꯝ ꯑꯗꯨꯃꯛ ꯂꯩꯌꯦꯕꯀꯣ ꯍꯜꯂꯣ ꯍꯜꯂꯣ Hello, good afternoon, sir. ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ Sir, Kujimanꯗꯒꯤ ꯅꯆꯟꯕꯤꯖꯦꯇꯥꯅꯤ ꯁꯥꯔꯕꯨꯁꯨ ꯑꯍꯥꯟꯕ ꯈꯨꯔꯨꯝꯖꯔꯤ ꯇꯥꯕꯤꯕ ꯃꯌꯥꯝꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯥꯏꯕꯤꯌꯨ Sir, ꯗꯨꯕꯒ ꯏꯇꯣꯒꯁꯤꯅ ꯂꯧꯕ ꯔꯣꯜꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔꯗꯒꯤ ꯀꯩꯅꯣꯒ ꯕꯁꯟꯇꯒ ꯑꯕꯦꯝꯃꯒꯒꯤ ꯗꯒ ꯊꯣꯛꯂꯛꯏꯕ ꯁꯨꯔ ꯇꯥꯟꯗꯨꯅ ꯑꯉꯛꯄꯅꯤ ꯁꯥꯔ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯏꯆꯥ ꯅꯤꯄꯥꯅ ꯉꯁꯥই ꯗꯨꯕꯒ ꯏꯇꯣꯒꯗꯣ ꯍꯨꯔꯥꯟꯕꯒꯤ ꯀꯩꯅꯣ ꯃꯥꯅ ꯐꯣꯛꯁꯤꯗ ꯑꯩꯁꯦ ꯆꯪꯕ ꯌꯥꯕꯁꯦ ꯍꯅꯨꯕꯁꯦ ꯑꯩ ꯐꯨꯔꯨꯗꯧꯅꯤ ꯇꯧꯔꯛꯄꯗ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯕ ꯁꯥꯔ ꯁꯤꯁꯨ ꯇꯝꯖꯒꯦꯅ ꯇꯧꯔꯛꯄꯅꯤ ꯁꯥꯔ ꯇꯝꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯕꯤꯖꯦꯇꯥ ꯋꯥꯔꯤ ꯉꯔꯥꯡꯒꯤ ꯋꯥꯔꯤꯒꯤ ꯏꯐꯦꯛ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯛꯀꯅꯤ ꯏꯐꯦꯛ ꯂꯥꯛꯀꯅꯤ ꯁꯤꯗ ꯀꯩꯁꯨ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯕꯤꯕꯁꯤꯡ ꯌꯥꯎ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯍꯥꯏꯔꯛꯏꯅ ꯍꯥꯏꯔꯛꯇꯗꯤ ꯀꯩꯅꯣ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯍꯥꯏꯗꯗꯤ ꯀꯥꯏ ꯍꯥꯏꯗꯣꯏꯅꯣ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯔꯤ ꯊꯧꯔꯝꯗꯣ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯂꯥꯛꯄꯅꯤꯅ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯣ ꯍꯧꯕꯗ ꯂꯣꯏꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯅꯩꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯄꯦꯟꯖꯔꯤꯕꯁꯤꯡꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯅꯁꯨ ꯍꯥꯏꯖꯔꯝꯕ ꯅꯠꯇꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯅꯤꯡꯉꯦꯟꯗꯒꯤ ꯅꯟꯗꯦꯁꯣꯔꯤ ꯅꯤꯡꯉꯦꯟꯗꯒꯤ ꯅꯟꯗꯦꯁꯣꯔꯤ ꯑꯍꯥꯟꯕꯗ ꯗꯥꯏꯃꯟ ꯇꯤꯚꯤ ꯑꯃꯗꯤ ꯋꯥꯍꯧ ꯔꯦꯗꯤꯑꯣ ꯇꯥꯕꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯗꯥꯏꯃꯟ ꯍꯥꯏꯔ ꯄꯜꯂ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯇꯥꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦꯕ ꯇꯥꯗꯤ ꯌꯥꯝ ꯇꯥꯔ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯗꯕ ꯐꯣꯟꯗꯤ ꯁꯨꯡꯇꯧ ꯇꯧꯗꯕ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯁꯪꯗꯕꯒꯤꯔꯣ ꯅꯠꯇꯦꯗ ꯍꯥꯏꯕ ꯍꯩꯇꯕ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯄꯪꯍꯥꯏ ꯍꯩꯖꯜꯂꯛꯀꯗꯧꯅꯦ ꯈꯔꯁꯨ ꯑꯗꯨꯝ ꯆꯣꯞꯄ ꯈꯣꯠꯄ ꯌꯥꯎꯔ ꯑꯗꯨꯝ ꯐꯔꯛꯀꯗꯧꯅꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯗꯨꯝ ꯌꯥꯎꯁꯟꯒꯗꯕꯅꯤ ꯍꯥꯏꯒꯗꯕꯅꯤ ꯀꯔꯤꯐꯧ ꯍꯩꯕ ꯍꯩꯇꯕ ꯍꯥꯏꯁꯦ ꯊꯧꯔꯝ ꯅꯨꯡꯉꯥꯏ ꯈꯣꯠꯂꯤ ꯑꯗꯨꯝ ꯍꯥꯏꯕꯁꯨ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯀꯣꯜ ꯇꯧꯕꯤꯔꯛꯑꯦ ꯉꯁꯤꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯝ ꯍꯩꯇꯅ ꯂꯩꯗꯣꯔꯤꯕ꯭ꯔꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯊꯥꯒꯠꯆꯒꯦ ꯑꯩꯈꯣই ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯗꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯑꯗꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯥꯏꯌꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯁꯨ ꯑꯗꯨꯝ ꯂꯣꯏ ꯇꯥꯟꯅꯩ ꯐꯣꯟ ꯇꯧꯗꯕꯒꯤ ꯋꯥꯅꯦ ꯑꯗꯣ ꯅꯤꯡꯉꯦꯟ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤ ꯊꯨꯝ ꯊꯣꯛꯄ ꯊꯨꯝꯒꯤ ꯊꯨꯝꯒꯣꯡ ꯂꯥꯏꯔꯦꯝꯕꯤ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯣ ꯃꯐꯝꯗꯨꯒꯤ ꯊꯨꯝ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕ꯭ꯔꯣ ꯑꯗꯨꯝ ꯌꯨꯝꯗꯒ ꯇꯧꯕ꯭ꯔꯥ ꯑꯗꯨꯝ ꯑꯗꯨꯝ ꯁꯥꯏꯌꯦ ꯆꯥꯕꯣꯛꯄꯤꯒꯤ ꯊꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯕ ꯊꯨꯝ ꯃꯄꯥꯛ ꯁꯥꯕꯗꯣ ꯑꯗꯨꯝ ꯁꯥꯕꯤꯔꯤꯀꯣ ꯁꯥꯏꯌꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯃꯇꯝ ꯑꯃ ꯅꯣꯡꯃ ꯍꯥꯏꯇꯥꯔꯦ ꯀꯦꯃꯦꯔꯥꯒ ꯄꯨꯔꯀꯥꯟꯗ
खुदक थुम मपाक साबगादी उत्पा तारे नोमा इसिंग सोरगा थुम लोलगा थुम मपाक साबदो ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯂꯥꯛꯆꯒꯦ ꯊꯨꯝ ꯄꯨꯔꯒ ꯂꯥꯛꯆꯒꯦꯅ ꯈꯜꯂꯤꯕꯅꯦ ꯊꯨꯝꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯅꯤꯡꯉꯦꯟꯒꯤꯗꯤ ꯂꯝꯕꯤ ꯊꯣꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯝꯕꯤ ꯊꯣꯡꯗꯤ ꯌꯥꯝ ꯐꯠꯇ꯭ꯔꯦꯗ ꯅꯤꯡꯉꯦꯟꯁꯤ ꯀꯔꯤ ꯀꯦꯟꯗ꯭ꯔ ꯆꯤꯡꯒꯦ ꯍꯩꯔꯣꯛꯂꯣ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯅꯦ ꯑꯗꯣ ꯁꯦꯛꯃꯥꯏ ꯑꯗꯒꯤ ꯈꯣꯡꯖꯥꯡ ꯁꯂꯨꯡꯕꯝ ꯂꯝꯕꯤ ꯄꯔꯦꯡꯗꯣ ꯌꯥꯝ ꯐꯠꯇꯦꯗ ꯎꯐꯠ ꯉꯥꯛꯇꯅꯦ ꯍꯣꯏ ꯑꯗꯨꯅ ꯚꯣꯠ ꯃꯌꯥꯗ ꯍꯣꯏ ꯚꯣꯠ ꯃꯌꯥ ꯌꯧꯁꯜꯂꯦ ꯁꯦꯝꯕ ꯑꯣꯏꯔꯁꯅꯨ ꯍꯧꯖꯤꯛ ꯂꯝꯕꯤ ꯌꯥꯝ ꯁꯦꯝꯅꯔꯛꯑꯦ ꯍꯧꯖꯤꯛꯀꯣ ꯍꯣꯏ ꯑꯗꯨ ꯁꯦꯝꯕ ꯑꯣꯏꯔꯁꯅꯨ ꯁꯦꯝꯕ ꯍꯥꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯑꯗꯥꯏꯗ ꯑꯗꯨꯝ ꯍꯥꯏꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ PICꯒꯨꯝꯕ CICꯒꯨꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯃꯐꯝꯗꯨꯒꯤ ꯑꯗꯨꯗꯤ ꯈꯣꯏꯔꯣꯝꯗ ꯑꯣꯏꯌꯦ ꯈꯣꯏꯔꯣꯝꯗ ꯑꯣꯏꯌꯦꯕꯀꯣ ꯈꯣꯏꯔꯣꯝꯐꯧꯗꯤ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯀꯤꯂꯣꯃꯤꯇꯔ 4-5ꯃꯨꯛꯇꯤ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯀꯣ ꯍꯣꯏ ꯁꯤ ꯍꯥꯏꯔ ꯊꯝꯖꯔꯒꯦ ꯊꯥꯒꯠꯆꯩ Hello. 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 Minga Laifong haibiu. Khong khonaugi manglim bini. Ngasidi imasu imagi pumingda laiba wa amada hajarake. Ire phone tawdabasu Diamond TV tabiriba dagi Diamond deke pahong radio tabiriba una makusu imana lunuktari tabusu thagatsari masije imagi leiriba mafamsida amna natai chadaba thaba ama thokpa adusu inaram tang tamjangda Hagukse nong natadabaga nungsit phille nong tade isingju pukhi su loina panjinnabanena mayhawang thokpada ngasi je khogida sida dumma masakwa yam nungaite chaibunga kharasu imungdo kharasu kayani tolaba haitare masagi kare khana ne mama adme duk tharu yaye anadagi dumma chakpa andu mayam dina kitang angam mateng kitang tawraga budi adum hingbe ay adu mayam se mateng ke tawning bai mawong ki udaba ai khata ki kharaga rong kharaga mateng taw kya da angawu ni mu mateng tawraga kali tawdoi na ha ko je ta na mu je ta ka di wa ni se nupi ya de ko je yam na phatte koi bu wa ai mu ki mapok ta di na je mapo ama du lai di nupi ya du oina pokter roi ko kari se ta taya da su kari no ne ma yagi si ta taya da su nupi na thamoi kai helle ngarang dangi taya gi thamoi kai se du ba gai to gana atha batang ku bira ko oi chano ne ina se lai ko me ko yamna nuksina handaba se nupi khoi china ne mi nasimana nuksina handaba se oi bi ima di nupi oina ka pokta ningdre ya nupi khara gi wani di ma nupi loi mak ta tai ne ya ponte adu amna nungai taba hoji ki matam sida ni oi se ke hingbada esturadi kaukhilo kauri amuk nesilo ai thibam de na wa di ima oi amoi je kai re ba amna nungai jade do sigum mi mayam leiriba koi mayam na mai kara section si hoji se nong ta da matam sang tadrabanina leiriba una wana puna mke oi nang kiau lawi aduna jung koi riba ti angang koi na yamna section ba madraka ta bra ni na khalle adu dang haje je mayam si tang
ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯣꯛꯑꯒ ꯉꯁꯤ ꯅꯣꯏ ꯌꯥ ꯄꯦꯀꯦꯠ ꯀꯧꯔꯦ ꯂꯥꯛꯑꯦ ꯃꯣꯏ ꯂꯥꯛꯑꯀꯥꯟꯗ ꯆꯥꯛꯄ ꯂꯣꯏꯔꯦ ꯀꯩꯗꯧꯅꯤ ꯍꯣꯏ ꯍꯣꯏ ꯃꯥ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗꯇꯁꯨ ꯇꯥꯏꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯥ ꯑꯗꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯃꯥꯏꯒꯤꯗꯨꯕꯨ ꯈꯔ ꯌꯥꯝꯅ ꯊꯝꯕ ꯅꯛꯅ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤꯠ ꯑꯋꯥꯟꯊꯥ ꯃꯇꯝ ꯐꯥꯏꯔꯦꯜ ꯂꯝꯇꯥ ꯍꯥꯏꯁꯤꯅꯤ ꯃꯥ ꯌꯥꯝ ꯆꯦꯛꯁꯤꯟꯕꯒꯤ ꯃꯇꯝ ꯂꯩꯌꯦ ꯑꯗꯨꯅ ꯃꯁꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯇꯅꯕ ꯕꯤꯚꯥग ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯍꯥꯟꯅ ꯌꯥꯝꯅ ꯂꯥꯎꯈ꯭ꯔꯦ ꯈꯪꯍꯟꯈ꯭ꯔꯦ ꯑꯗꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕꯁꯨ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯝ ꯌꯥꯎꯖꯔꯤꯁꯤꯅꯤ ꯑꯆꯦꯠ ꯑꯋꯥꯟꯊꯥꯒꯤ ꯃꯇꯝꯁꯤꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯤꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯃꯆꯥꯛ ꯌꯥꯝꯅ ꯑꯣꯏ ꯑꯗꯨꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗ ꯂꯥꯛꯅꯅꯕ ꯑꯗꯨꯒ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗ ꯂꯥꯛꯄ ꯍꯥꯏꯁꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯑꯒ ꯏꯁꯤꯡꯗꯨꯗꯩ ꯀꯥꯞꯇꯧꯕ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗꯁꯨ ꯌꯥꯎꯏ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗ ꯂꯥꯛꯄꯗ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯑꯦꯅ ꯋꯥꯊꯣꯛꯅꯕꯁꯨ ꯌꯥꯎꯏ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗꯁꯨ ꯏꯁꯤꯡꯗꯣ ꯍꯥꯞꯆꯜꯂ ꯊꯝꯕꯗꯣ ꯆꯠꯄ ꯃꯇꯝꯗ ꯂꯨꯝꯕꯅꯤꯅ ꯈꯔ ꯊꯨꯅ ꯆꯠꯅꯅꯕꯅ ꯌꯥꯡꯅ ꯆꯠꯂꯒ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯠꯅ ꯄꯥꯏꯞꯇꯨ ꯊꯥꯗꯔꯒ ꯆꯠꯂꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯄꯨꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯦ ꯂꯝꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯩꯁꯟꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯇꯧꯔꯤꯁꯦ ꯗ꯭ꯔꯦꯟ ꯆꯟꯕ ꯑꯗꯨꯒ ꯌꯨꯝ ꯊꯪꯅꯔꯤꯕ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗꯣ ꯌꯨꯝ ꯁꯥꯕꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯊꯝꯕꯁꯦ ꯁꯣꯔꯣꯛꯇ ꯂꯣꯏ ꯊꯝꯃꯦ ꯂꯣꯏꯅꯃꯛ ꯑꯗꯨ ꯁꯣꯔꯣꯛꯇ ꯊꯝꯕꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯣꯏ ꯃꯌꯨꯝ ꯃꯀꯩ ꯁꯥꯂꯣꯏꯔꯤꯁꯤꯅꯦ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯆꯟꯕꯒꯤ ꯌꯨꯝ ꯃꯊꯛ ꯂꯣꯡꯈꯠꯄꯒꯤ ꯀꯥ ꯁꯦꯝꯕꯒꯤ ꯀꯩ ꯇꯧꯕꯒꯤꯁꯦ ꯃꯣꯏ ꯅꯨꯡ ꯂꯩꯉꯣꯏꯁꯦ ꯀꯩꯗꯧꯔꯒꯦꯕꯨ ꯃꯣꯏ ꯁꯨꯃꯥꯡꯗꯨ ꯄꯥꯛ ꯂꯩꯇꯕꯅꯤꯅ ꯀꯩꯗꯧꯔꯒꯦꯗ ꯃꯌꯥꯝꯒꯤ ꯂꯝꯕꯤꯗꯨꯗ ꯑꯣꯏꯅ ꯊꯝꯃꯦꯕ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯒꯥꯔꯤ ꯊꯧꯕꯗꯣ ꯈꯨꯗꯣꯡ ꯌꯥꯝ ꯆꯥꯗꯦ ꯒꯥꯔꯤ ꯊꯩꯅꯕꯒ ꯆꯟꯕꯖꯥꯠ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯂꯩꯔꯛ ꯑꯃꯗ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗ ꯒꯥꯔꯤꯗꯣ ꯂꯥꯛꯑꯒ ꯀꯥꯔ ꯑꯃꯅ ꯃꯥꯏꯌꯣꯟꯅꯕꯗ ꯂꯩꯁꯜꯂꯣꯅꯦ ꯇꯣꯛꯑꯦ ꯑꯗꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯂꯝꯗꯝꯁꯤ ꯇꯧꯔꯤꯁꯤꯗꯤ ꯂꯝꯕꯤꯁꯨ ꯑꯝꯇ ꯊꯥꯅꯗꯦ ꯃꯁꯥꯒꯤ ꯈꯣꯡꯕꯥꯟꯅꯦꯅ ꯂꯩꯕ ꯃꯥꯒꯤ ꯏꯪꯈꯣꯜꯒꯤ ꯕꯥꯎꯟꯗꯔꯤꯗꯣ ꯕꯥꯎꯟꯗꯔꯤꯗꯨꯒꯤ ꯃꯊꯪ ꯈꯣꯡꯕꯥꯟ ꯑꯃ ꯂꯩꯕꯗꯣ ꯈꯣꯡꯕꯥꯟꯗꯨꯒꯤ ꯇꯪꯈꯥꯏꯗꯒꯤ ꯃꯁꯥꯒꯤ ꯕꯤꯜꯗꯤꯡꯗꯣ ꯁꯥꯒꯠꯂꯦꯕ ꯃꯥꯒꯤ ꯁꯤꯗꯤ ꯃꯌꯥꯝꯒꯤꯅꯤ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯏꯁꯤꯡ ꯆꯦꯟꯗꯣꯏꯅꯤ ꯃꯥ ꯃꯁꯥꯒꯤ ꯆꯦꯟꯗꯣꯏꯅꯤ ꯈꯟꯕꯖꯥꯠ ꯅꯠꯇꯦ ꯈꯣꯡꯕꯥꯟ ꯂꯩꯕꯗꯣ ꯈꯣꯡꯕꯥꯟꯗꯨꯒꯤ ꯇꯪꯈꯥꯏꯗꯨꯗꯒꯤꯅꯤ ꯍꯧꯒꯠꯂꯛꯇꯣꯏꯁꯦ ꯃꯥꯏ ꯃꯌꯨꯝꯁꯦ ꯃꯁꯤꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯄꯣꯠ ꯆꯩ ꯊꯥꯕ ꯈꯣꯠꯄ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯝꯇ ꯂꯩꯅꯗꯦ ꯂꯝꯗꯗꯤ ꯂꯩꯅꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯗꯨꯝ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯊꯣꯛꯈꯤꯅꯤ ꯑꯗꯨꯅ ꯀꯩꯗꯧꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯁꯤꯇꯤ ꯃꯣꯗꯔꯟ ꯚꯤꯂꯦꯖ ꯍꯥꯏꯕ ꯑꯣꯟꯊꯣꯛꯄ ꯃꯊꯧ ꯌꯥꯝ ꯇꯥꯔꯤꯌꯦ ꯑꯗꯨꯅ ꯃꯤꯒꯤ ꯂꯝꯗꯗꯤ ꯆꯥꯎꯈꯠꯄ ꯂꯝꯗꯗꯤ ꯀꯩꯗꯧꯏ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯄꯥꯏꯞ ꯂꯥꯏꯟꯁꯦ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯃꯦꯕ ꯋꯥꯇꯔ ꯄꯥꯏꯞ ꯂꯥꯏꯟꯁꯦ ꯑꯗꯨꯒ ꯄꯥꯏꯞ ꯂꯥꯏꯟ ꯃꯄꯥꯁꯦ ꯀꯩꯗꯧꯏ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯃꯇꯥꯏꯗꯅꯦ ꯇꯨꯝꯈꯠꯂꯒ ꯃꯆꯤꯟ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯁꯦ ꯑꯗꯨꯗ ꯂꯥꯛꯑꯣꯏꯕ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯇꯤ ꯀꯣꯟꯅ ꯂꯥꯛꯀꯅꯦꯕ ꯑꯍꯥꯟꯕꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯄꯝꯁꯦ ꯁꯠ ꯂꯩꯊꯣꯛꯑꯅꯦꯕ ꯑꯗꯨ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯗ ꯃꯣꯏ ꯄꯥꯏꯞ ꯊꯝꯃꯦ ꯄꯥꯏꯞꯇꯨ ꯗꯛꯅ ꯍꯨꯞꯆꯜꯂꯒ ꯕꯔꯔ ꯆꯪꯁꯤꯜꯂꯒ ꯑꯅꯛꯄꯗꯣ ꯀꯥꯞꯇꯣꯏꯕ ꯈꯤꯇꯪ ꯆꯠꯊꯣꯛ ꯑꯗꯨꯝ ꯊꯝꯃꯦ ꯈꯤꯇꯪ ꯆꯠꯂ ꯈꯤꯇꯪ ꯊꯝꯃꯦ ꯃꯌꯥꯝ ꯎꯕꯅꯦ ꯂꯝꯕꯤꯗꯒ ꯒꯥꯔꯤ ꯇꯧꯅ ꯊꯦꯡꯖꯝꯗ ꯏꯁꯤꯡ ꯐꯤꯔꯒ ꯀꯥꯞꯄꯒ ꯂꯩꯕꯗꯣ ꯑꯗꯨꯅ ꯆꯥꯎꯈꯠꯄ ꯃꯐꯝꯒꯤ ꯋꯥꯅꯤ ꯁꯤꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒ ꯃꯔꯣꯟ ꯑꯩꯈꯣꯏ ꯃꯔꯣꯟ ꯑꯃꯒ ꯁꯤꯈ꯭ꯔ ꯃꯇꯨꯡ ꯃꯔꯣꯟ ꯑꯃꯒ ꯂꯥꯛꯀꯗ꯭ꯔꯥ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯊꯝꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯇꯥꯔꯦ ꯂꯩꯔꯛ ꯈꯨꯜꯂꯛꯇꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯄꯥꯏꯞ ꯂꯥꯏꯟ ꯂꯩꯅꯕ ꯅꯠꯇꯕꯅꯤꯅ ꯑꯋꯥꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯀꯩꯗꯧꯕ ꯇꯥꯏ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯇꯅ ꯆꯦꯛꯁꯤꯟꯕ ꯇꯥꯏ ꯃꯩ ꯍꯧꯔꯒ ꯊꯝꯕꯤꯒꯅꯨ ꯑꯗꯩ ꯑꯣꯛꯆꯥꯛ ꯊꯣꯡꯕꯒꯤ ꯑꯣꯏꯔꯣ ꯃꯩ ꯇꯦꯛꯄꯒꯤ ꯑꯣꯏꯔꯣ ꯉꯥ ꯌꯥꯏꯕꯒꯤ ꯑꯣꯏꯔꯣ ꯃꯣꯔꯣꯛ ꯌꯥꯏꯕꯒꯤ ꯑꯣꯏꯔꯣ ꯍꯧꯖꯤꯛꯇꯤ ꯃꯩ ꯈꯔ ꯃꯨꯊꯠꯄꯤꯌꯨ ꯐꯥꯏꯔꯦꯜ ꯂꯝꯇꯥꯁꯤꯗ ꯁꯤꯠ ꯑꯋꯥꯟꯊꯥꯅꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯌꯥꯝ ꯊꯣꯛꯄꯅꯤ ꯍꯟꯗꯛꯀꯤ ꯃꯩ ꯌꯨꯝ ꯆꯥꯛꯂꯩꯁꯦ 2-3 ꯁꯨꯔꯦ ꯁꯣꯔꯠ ꯁꯔꯀ꯭ꯋꯤꯠꯇꯩ ꯆꯥꯛꯄꯅ ꯃꯔꯣꯜ ꯑꯃ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯑꯩ ꯄꯤꯡꯀꯤꯗꯒꯤ ꯍꯪꯒꯠꯇꯣꯝꯕꯤ ꯕꯦꯡꯒꯤꯗꯒꯤ ꯔꯥꯙꯥ ꯇꯣꯝꯕꯤ ꯑꯧ ꯁꯥꯔꯕꯨ ꯈꯨꯔꯨꯝꯖꯔꯤ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯑꯩ ꯁꯥꯔꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏ ꯇꯥꯖꯩꯌꯦꯕꯀꯣ ꯁꯥꯔ ꯁꯥꯔꯒꯤ ꯍꯥꯏꯒꯅꯨ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯍꯥꯏꯖꯦꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯡ ꯂꯣꯏ ꯇꯥꯖꯩꯌꯦꯕ ꯁꯥꯔ ꯂꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯐꯤ ꯊꯦꯡꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯥꯖꯕꯅꯦꯕ ꯁꯥꯔ ꯑꯗꯨ ꯁꯥꯔ ꯑꯩꯈꯣꯏ 3-5ꯁꯦ ꯀꯩꯅꯣ ꯗꯥꯏꯃꯟ ꯗꯣꯅꯔꯁꯗꯣ ꯑꯗꯨ ꯑꯩꯈꯣꯏ 4-5 ꯌꯥꯎꯁꯦ ꯍꯥꯏꯕ ꯑꯗ ꯑꯩꯁꯦ ꯈꯔ ꯀꯥꯎꯒꯟꯗꯅꯅꯦ ꯉꯁꯤꯗꯤ ꯏꯆꯥ ꯏꯁꯨ ꯅꯨꯄꯥꯒꯤ ꯆꯥ ꯀꯧꯕ ꯑꯃ ꯊꯣꯛꯑꯦꯕ ꯑꯗꯨ ꯄꯨꯟꯕꯗ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯛꯀꯦꯅ ꯍꯥꯏꯕ ꯑꯗꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯨꯝꯕꯗ ꯌꯥꯎꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯁꯥꯔ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯆꯠꯄꯗ ꯀꯗꯥꯏꯗ ꯆꯠꯄꯗꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯦꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯦꯕ ꯑꯩꯈꯣꯏ ꯈꯔ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯀꯅꯤ ꯑꯗꯨꯅ ꯅꯨꯡꯊꯤꯟꯗꯗꯤ ꯕꯦꯔꯥ ꯀꯥꯅꯤꯌꯦ
ꯑꯌꯨꯛꯇ ꯂꯥꯛꯄꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯂꯥꯛꯆꯔꯔꯣꯏ ꯑꯩꯈꯣꯏ ꯁꯥꯗ ꯑꯣꯏꯅ ꯀꯥꯞꯁꯤꯟꯖꯔꯛꯀꯦ ꯇꯧꯕ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯀꯩꯅꯣ ꯁꯥꯔ ꯑꯗꯨ ꯑꯩ ꯀꯥꯎꯖꯔꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯦꯀꯥꯎꯟ ꯍꯥꯞꯄꯤꯔꯛꯑꯣꯕ ꯑꯦꯀꯥꯎꯟꯗꯣ ꯑꯣ ꯍꯣ ꯑꯗꯨꯗꯤ ꯃꯊꯧ ꯑꯍꯥꯡꯕ ꯃꯇꯝꯗ ꯃꯦꯁꯦꯖ ꯊꯥꯖꯔꯛꯑꯒꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯔꯛ ꯇꯥꯔꯅꯤꯀꯣ ꯅꯝꯕꯔꯗꯣ ꯍꯥꯏꯅ ꯂꯩꯔꯗꯤ ꯑꯁꯤꯒꯤ ꯂꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯁꯣꯝꯒꯤ ꯅꯝꯕꯔꯗꯨꯗ ꯃꯦꯁꯦꯖꯇ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯥꯡꯉꯒꯀꯣ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯩ Hello, hello. Hello, sir. ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯥꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯛꯆꯔꯤ ꯁꯥꯔ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯄꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯁꯥꯔ ꯍꯛꯆꯥꯡ ꯑꯅꯥꯕ ꯌꯦꯡꯊꯣꯛꯄꯤꯔꯨꯕ ꯌꯥꯝ ꯐꯩꯌꯦ ꯁꯥꯔ ꯔꯤꯖꯟ ꯑꯗꯨꯝ ꯈꯔ ꯃꯈꯩ ꯈꯪꯉꯝꯃꯅꯤ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯃꯦꯗꯥꯝ ꯍꯜꯂꯣ ꯃꯈꯥ ꯇꯥꯕꯤꯌꯨ ꯃꯦꯗꯥꯝ ꯍꯥꯏꯕꯤꯌꯨ ꯀꯣꯜꯁꯦ ꯊꯝꯈ꯭ꯔꯦ ꯃꯦꯗꯥꯝ ꯇꯂꯣꯇꯃꯥꯁ ꯀꯣꯜꯁꯦ ꯑꯩ ꯈꯨꯝꯕꯗꯣ ꯇꯥꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯃꯦꯗꯥꯝꯅ ꯐꯣꯟ ꯊꯝꯃꯤꯗꯣ ꯑꯩ ꯑꯗꯨꯝ ꯇꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯗꯕ ꯃꯥꯜꯂꯦ ꯑꯦꯅꯤꯋꯦ ꯃꯈꯥ ꯇꯥꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯇꯥꯗ꯭ꯔꯦ ꯁꯥꯔ ꯏꯔꯥꯏ ꯂꯥꯏꯅ ꯇꯠꯂꯒ ꯑꯃꯨꯛꯀꯕꯨ ꯇꯧꯔꯦ ꯑꯣꯟꯂꯥꯏꯟꯅ ꯇꯧꯕ ꯊꯧꯔꯝ ꯑꯣꯏꯔꯗꯤ ꯐꯣꯟꯒ ꯆꯪꯕ ꯉꯝꯃꯔꯣꯏꯗꯕꯅꯤ ꯏꯁꯩ ꯁꯛꯅꯕꯤꯔꯗꯤ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯔꯣꯏ ꯀꯟ ꯉꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯀꯟꯕ ꯉꯝꯃꯔꯣꯏ ꯑꯗ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯋꯥꯔꯣꯅꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯖꯟ ꯑꯃꯨꯛ ꯇꯧꯔꯛꯄꯗꯣ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔ ꯍꯣꯏ ꯑꯗꯣ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯅꯍꯥꯟꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯑꯩꯗꯤ ꯉꯁꯤ ꯈꯛ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯗ ꯍꯥꯏꯖꯔꯛꯄꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯅꯤꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯑꯗꯒꯤꯗꯤ ꯃꯤꯉꯣꯟꯗꯒꯤ ꯍꯥꯏꯖꯕ ꯆꯠꯆꯕ ꯍꯥꯏꯁꯦ ꯀꯅꯥꯝꯇꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯅꯠꯇꯦꯕ ꯃꯗꯨ ꯑꯩꯈꯣꯏ ꯏꯀꯥꯏ ꯋꯥꯡꯃ ꯂꯥꯜꯂꯀꯥꯟꯗ ꯑꯋꯥꯕꯗꯨ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯅꯕꯅ ꯅꯤꯖꯔꯛꯏꯅꯦꯕꯀோ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯒ꯭ꯔꯨꯞ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯐꯦꯃꯤꯂꯤ ꯁꯤꯗ ꯂꯩꯔꯤꯕꯗꯨꯁꯨ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯝꯅꯗꯤ ꯃꯣꯏꯅ ꯃꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯄꯤꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯔꯒꯤꯁꯨ ꯑꯩꯈꯣꯏ ꯗꯣꯅꯔ ꯒ꯭ꯔꯨꯞꯀꯤꯁꯨ ꯐꯦꯃꯤꯂꯤꯒꯤꯁꯨ ꯃꯤꯅ ꯅꯤꯖꯔꯛꯄꯗꯨꯁꯨ ꯄꯤ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣꯗꯤ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯧꯅ ꯑꯩꯈꯣꯏꯒꯤ ꯑꯈꯝ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯐꯟꯗꯣ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯤ ꯄꯤꯕ ꯉꯝꯖꯗꯕ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏ ꯋꯥꯡꯃ ꯂꯥꯜꯂꯀꯥꯟꯗ ꯍꯥꯏꯔꯛꯏꯕ ꯈꯣꯠꯂꯛꯏꯕ ꯇꯧꯔꯤꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯅ ꯅꯤꯖꯔꯛꯏꯅꯦꯕꯀꯣ ꯁꯥꯔ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯋꯥ ꯑꯅꯥ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯦꯃꯤꯂꯤ ꯑꯅꯤꯗꯨꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯩ ꯑꯗꯨꯒ ꯑꯩꯈꯣই ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯅꯁꯨ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯊꯣꯛꯄꯤꯔꯛꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯀꯥꯟꯗ ꯑꯋꯥ ꯑꯅꯥꯗꯨꯗꯩ khitang ꯍꯟꯊꯕ ꯉꯝꯕ ꯑꯣꯏꯖꯅꯣꯅ ꯃꯄꯨꯗ ꯅꯤꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯌꯥꯎꯔꯦ ꯍꯩ ꯑꯆꯥꯔ ꯁꯦꯝꯕ ꯌꯥꯎꯔꯦ ꯀꯦꯛ ꯁꯨꯕ ꯏꯪꯈꯣꯜ ꯀꯣꯏꯕ ꯀꯛꯆꯤꯡ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯎꯒꯥꯏꯒꯤ ꯏꯆꯦ ꯊꯣꯏꯕꯤ ꯉꯥꯅꯨ ꯃꯌꯥꯝ ꯑꯃ ꯎꯠꯂꯤꯗꯨꯅꯤ ꯑꯗꯨꯝ ꯉꯥꯅꯨ ꯂꯣꯏꯕ ꯑꯣꯛ ꯂꯣꯏꯕ ꯑꯗꯒꯤꯗꯤ ꯁꯦꯟ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯔ ꯈꯛꯇꯅꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯤꯕ ꯗꯣꯅꯔ ꯒ꯭ꯔꯨꯞ ꯑꯅ ꯁꯦꯝꯃꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯕ ꯌꯥꯎꯖꯅꯤꯡꯕꯗꯒꯤ ꯌꯥꯎꯕ ꯌꯥꯝꯅ ꯍꯦꯟꯅ ꯅꯥꯇꯩ ꯆꯥꯗꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯛꯄꯒꯤ ꯅꯤꯔꯛꯄꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯏꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯣꯛꯏꯕ ꯑꯗꯒꯤꯗꯤ ꯌꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯒꯗꯤꯅ ꯈꯪꯍꯜꯂꯛꯏꯕꯣ
ꯑꯩꯈꯣꯏꯃꯛꯅ ꯉꯝꯗ꯭ꯔꯒꯁꯨ ꯇꯥꯍꯧꯕ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯛꯑꯒꯁꯨ ꯃꯗꯨ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯃꯥꯡꯉꯣꯏꯗꯣꯏꯅꯦꯕ ꯁꯥꯔꯀꯣ ꯑꯗꯨꯅ ꯄꯤꯕ ꯉꯝꯗꯕꯗꯨꯒꯤꯗꯤ ꯌꯥꯝꯅ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯀꯩꯅꯣ ꯕꯤꯂꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯁꯥꯔꯅꯁꯨ ꯍꯦꯛ ꯇꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤꯗꯨꯅꯦꯕ ꯃꯁꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯌꯨꯝ ꯍꯤꯡꯒꯣꯜꯁꯤ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯀꯣꯏꯄꯥꯏ ꯄꯥꯏꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯅꯦꯕ ꯚꯔꯥꯗ ꯑꯗꯨꯅ सिगुम्बगी फिबमदा लैबदुना मरम ओइरगा थबक इंगांग मचा अमतंग तौ तारगा जुना तै जादबनु मरम ओइरगा खोई सारगी मियंग मखादा मयामजी पुंजनरकांदा माना साई डोनर मेंबर अमजु ओइबा अदगिदी मयामजीगी अखोइगी माना लायलैतंग हायगतना मयामजीगा पोना ꯄꯤꯕꯤꯂꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯛꯄꯁꯤꯗ ꯑꯗꯨꯝ ꯃꯊꯪ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯍꯥꯞꯇꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯒꯤ ꯀꯩꯅꯣꯗꯩꯕꯧ ꯍꯦꯟꯇꯛꯅ ꯑꯗꯨꯝ ꯂꯩꯗꯣꯔꯦꯕ ꯁꯥꯔ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯕ ꯍꯥꯏꯔꯛꯑꯀꯥꯟꯗ ꯉꯝꯗꯕꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯒ ꯕꯤꯂꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯨꯁꯨ ꯁꯥꯔ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯒꯦꯅ ꯈꯟꯖꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯅꯅꯕꯒꯤ ꯁꯦꯝ ꯁꯥꯖꯔꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯌꯥꯎꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯁꯥꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯗꯨꯝ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯔꯒ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯍꯟꯖꯦꯅ ꯁꯤꯃꯁꯨ ꯍꯥꯏꯖꯒꯦ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯑꯅꯥꯕ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯣꯏꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯁꯥꯔ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯅꯥꯕꯅꯤꯅ ꯂꯩꯅꯥ ꯑꯁꯤꯗꯤ ꯀꯔꯤꯝꯐꯥꯎꯗꯤ ꯇꯧꯖꯗꯕꯅꯤ ꯆꯅꯝ ꯈꯔ ꯆꯥꯖꯕꯅꯤ ꯆꯅꯝꯗꯨꯁꯨ ꯆꯥꯒꯦꯅ ꯆꯥꯕ ꯅꯠꯇꯦ ꯃꯥꯒ ꯅꯝꯕꯔ 4 ꯆꯥꯃꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯇꯕꯒꯤ ꯅꯨꯃꯤꯗꯥꯡ ꯉꯥꯇꯪꯕꯗ ꯆꯅꯝꯗꯨ ꯆꯥꯈꯤꯕꯅꯦ ꯑꯗꯨ ꯋꯥꯔꯤꯗꯨꯅꯦ ꯅꯥꯕꯅꯤꯅ ꯈꯖꯤꯛ ꯑꯗꯨꯝ ꯅꯥꯏ ꯌꯦꯡꯉꯨꯔꯕꯅꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯤ ꯍꯥꯏꯇꯥꯔꯦ ꯃꯦꯗꯝ ꯌꯦꯡꯕ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯝ ꯅꯥꯖꯗꯅꯨ ꯁꯥꯔ ꯃꯥꯁꯤ ꯅꯥꯐꯝ ꯊꯣꯛꯄꯩ ꯈꯖꯤꯛ ꯅꯥꯕꯗꯣ ꯁꯨꯛꯁꯤ ꯍꯦꯛ ꯁꯤꯕꯤꯗ ꯂꯣꯏꯔꯦ ꯆꯍꯤ ꯆꯥꯝꯃꯗꯤ ꯌꯥꯝ ꯑꯗꯨꯝ ꯄꯨꯂꯞ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯗꯨ ꯉꯝꯕ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯁꯤꯁꯨ ꯅꯨꯡꯁꯨ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯈꯔ ꯂꯩꯖꯔꯝꯃꯦ ꯅꯨꯡꯁꯨ ꯌꯨꯝ ꯁꯥꯕ ꯈꯣꯠꯄꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯗꯤ ꯑꯗꯨꯝ ꯈꯟꯅ ꯅꯩꯅꯕ ꯌꯥꯅꯤ ꯇꯧꯔꯤꯁꯦ ꯁꯥꯔ ꯅꯨꯡꯁꯤꯐꯧ ꯍꯦꯛ ꯌꯥꯎꯅ ꯍꯦꯛ ꯁꯥꯔꯁꯤꯅ ꯍꯦꯛ ꯌꯦꯡꯁꯤꯟꯕꯁꯤꯗ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉ ꯂꯣꯏꯔꯦ ꯅꯨꯡꯒꯤ ꯑꯣꯄꯔꯦꯁꯟ 2ꯔꯛ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ ꯑꯗꯨꯝ ꯊꯦꯡꯅꯔ ꯂꯣꯏꯔꯦꯗ ꯐꯦꯁ ꯇꯧꯔ ꯂꯣꯏꯔꯦ ꯄꯨꯝꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯦꯗꯝ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯕ ꯋꯥꯐꯝꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟ ꯈꯔ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯀꯟꯗꯤꯁꯟ ꯅꯠꯇꯦ ꯃꯤꯅ ꯑꯗꯨꯝ ꯁꯦꯝꯃꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯌꯨꯝꯐꯝ ꯂꯩꯕ ꯍꯥꯏꯕ ꯑꯃꯒ ꯌꯨꯝꯐꯝ ꯂꯩꯇꯕ ꯍꯥꯏꯕ ꯑꯃꯒ ꯑꯅꯤꯁꯦ ꯈꯦꯠꯅꯩ ꯕꯤꯂꯥꯁꯤ ꯌꯨꯝꯐꯝ ꯂꯩꯇꯦ ꯃꯥꯁꯦ ꯃꯣꯏꯒꯤ ꯋꯥꯔꯤꯕꯨꯗꯤ ꯀꯨꯝꯕꯤꯔꯣꯝꯗꯩ ꯍꯧꯔꯛꯄꯅꯤ ꯍꯥꯏ ꯀꯨꯝꯕꯤꯔꯣꯝꯗ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯗꯨ ꯀ꯭ꯔꯥꯏꯁꯤꯁꯇꯣ ꯑꯩꯈꯣꯏ ꯄꯟꯖꯔꯔꯣꯏ ꯑꯗꯨꯒ ꯃꯌꯨꯝ ꯂꯩꯇꯕ ꯌꯨꯝꯐꯝ ꯂꯩꯇꯕ ꯃꯥꯏ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯨꯁꯨ ꯌꯥꯝ ꯆꯥꯎꯕ ꯊꯕꯛ ꯅꯠꯇꯦ ꯃꯥꯏ ꯇꯣꯂꯣꯞ 30,000-50,000 ꯁꯨꯝ ꯆꯥꯖꯕ ꯖꯥꯠꯇꯨꯅꯤ ꯑꯗꯨꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯄꯗꯤ ꯚꯔꯥꯗ ꯂꯩꯕꯅꯤꯅ ꯁꯨꯝ ꯃꯤꯉꯣꯟꯗ ꯁꯦꯟ ꯈꯔ ꯂꯩꯖꯕ ꯈꯔ ꯊꯪꯇꯣꯛꯄꯗꯨꯁꯨ ꯂꯥꯟꯁꯤꯅ ꯂꯣꯏꯅ ꯄꯨꯔꯒ ꯄꯤꯕꯤꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯆꯦꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒ ꯈꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯦ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯦꯟꯐꯝꯗꯨꯅ ꯉꯁꯤ ꯋꯥꯔꯤꯁꯤ ꯈꯔꯁꯨ ꯃꯦꯟꯈꯠꯅꯕ ꯌꯥꯔꯝꯕꯅꯤ ꯑꯗꯨꯅ ꯈꯔꯁꯨ ꯃꯥꯏꯁꯦ ꯑꯋꯥꯕꯁꯨ ꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯕꯤꯂꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯁꯛ ꯇꯥꯛꯎꯗ꯭ꯔꯁꯨ ꯕꯤꯂꯥꯁꯦ ꯑꯍꯥꯟꯕꯗꯗꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯕꯤꯕꯤ ꯕꯤꯂꯥ ꯍꯥꯏꯔꯝꯕꯅꯤ ꯕꯤꯕꯤ ꯍꯥꯏꯁꯦ ꯃꯥꯏ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗ ꯕꯤꯕꯤ ꯕꯤꯂꯥꯅ ꯍꯥꯏꯕ ꯀꯔꯤꯅꯣ ꯅꯪꯅ ꯕꯤꯕꯤ ꯕꯤꯂꯥ ꯍꯥꯏꯗꯨ ꯃꯇꯨꯡꯒ ꯅꯆꯥꯅꯨꯄꯤꯅ ꯕꯤꯕꯤ ꯀꯧꯔꯣ ꯅꯆꯥꯅꯨꯄꯤ ꯃꯃꯤꯡ ꯊꯣꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯅꯆꯥꯅꯨꯄꯤ ꯃꯃꯤꯡꯗꯣ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯅꯪ ꯕꯤꯂꯥꯁꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯒꯤ ꯕꯤꯂꯥꯗꯣ ꯕꯤꯕꯤꯗꯣ ꯀꯧꯔꯣ ꯕꯤꯂꯥꯗꯣ ꯀꯧꯔꯣ ꯕꯤꯕꯤꯗꯣ ꯂꯧꯊꯣꯛꯑꯣꯅ ꯑꯩꯅ ꯂꯧꯊꯣꯛꯍꯟꯈꯤꯕ ꯑꯗꯣ ꯑꯩꯅꯁꯨ ꯍꯥꯏꯖꯔꯦꯅ ꯃꯥꯗꯤ ꯃꯌꯥ ꯍꯤꯒꯜꯂꯅ ꯁꯨꯝ ꯄꯪꯅꯣꯛꯇ ꯅꯣꯛ ꯄꯪꯂꯩ ꯂꯩꯖꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒ ꯍꯦꯟꯅ ꯃꯔꯤ ꯑꯐꯕꯕꯨꯗꯤ मागी थौरम ताबदा मागी थौरम इसई सकपा ताब मयाम ने हेना खंगी हाइतार अदुना मियाम दे हम खंगन बसे याम फैय बसे अदन मान हे खाइरकपुदु ताबदु मयाम जे दुम फन फन चोंगथोरे अखोय अदुग यामना लुपा लिसिंग 10 कुनमा अदु यौना पीब ngamदौ मानदेना दुम खल अदु मरक्तजु इसे कुंजानी मेदम नंदिनी इमासी सरोजिनी न तरा पुतोब कुंथ्रा दुइराय लाइना सुदोखरे अदुना अखोयना खरा हापचलगा कोला मयाम ताराइबा फंजे तौरकान अदुमाइना लैरे अदुगा हयेंग फाउदा
ꯑꯩꯈꯣꯏ ꯃꯇꯦꯡꯗꯨ ꯂꯧꯖꯔꯒ ꯑꯗꯒꯤꯗꯤ ꯂꯧꯖꯔꯔꯣꯏ ꯃꯈꯥꯗꯤꯀꯣ ꯃꯈꯥꯗꯤ ꯃꯊꯪꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯌꯨꯝꯐꯝ ꯂꯩꯇꯕ ꯍꯥꯏꯁꯤꯗ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯈꯛ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯌꯨꯝꯐꯝ ꯂꯩꯔꯕ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯡꯒꯟ ꯀꯟꯕ ꯂꯩꯔꯕ ꯐꯥꯏꯒꯟ ꯆꯥꯎꯕ ꯃꯌꯥꯝ ꯑꯃ ꯗꯨꯞ ꯗꯨꯞ ꯂꯥꯎꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯃꯇꯦꯡ ꯅꯤꯔꯛꯄ ꯃꯇꯝꯗ ꯁꯤꯗ ꯏꯃꯣꯁꯟꯁꯤꯒꯤꯗꯤ ꯌꯧꯒꯟꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤꯗꯤꯀꯣ ꯑꯌꯥꯝꯕꯅꯅꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯝ ꯂꯩꯇꯕꯒꯨꯝꯕꯁꯦ ꯌꯥꯝ ꯑꯣꯏꯒꯜꯂꯦ ꯑꯗꯒꯤ ꯍꯣꯏ ꯌꯨꯝꯐꯝꯃꯛ ꯂꯩꯔꯁꯨꯀꯣ ꯈꯤꯇꯪ ꯍꯦꯛ ꯅꯥꯇꯩ ꯆꯥꯗꯕꯗꯣ ꯑꯗꯣꯝꯗ ꯍꯦꯛ ꯇꯥꯒꯜꯂꯦ ꯃꯌꯥꯝꯅ ꯏꯃꯣꯁꯟꯁꯦ ꯑꯗꯨꯝ ꯐꯥꯎꯋꯦꯕ ꯑꯗꯣ ꯁꯨꯡꯐꯥꯎ ꯐꯥꯎꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯗꯣꯅꯔ ꯃꯦꯝꯕꯔ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯥꯡꯉꯦ ꯇꯦꯟꯁꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯕꯤꯔꯛꯄ ꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯨꯒ ꯍꯥꯏꯔꯛꯄꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯔꯦ ꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯩ ꯐꯣꯇꯣ ꯑꯃꯁꯨ ꯎꯠꯆꯒꯦ ꯐꯣꯇꯣꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯈꯥꯒꯤ ꯃꯦꯁꯦꯖꯁꯤ ꯄꯥꯕꯤꯌꯨ ꯃꯈꯥꯒꯤ ꯃꯦꯁꯦꯖꯇ ꯍꯥꯏꯁꯦ ꯃꯥꯏ ꯂꯤꯡ ꯑꯃ ꯊꯥꯖꯤꯜꯂꯛꯏꯅꯦ ꯊꯣꯏ ꯆꯅꯨ ꯁꯥꯔ ꯏꯆꯥꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯌꯣ ꯁꯤꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯑꯩꯅ ꯋꯥꯆꯞ ꯍꯥꯡꯇꯣꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨꯅꯦ ꯁꯤ ꯊꯥꯔꯛꯏꯅꯦꯕꯁꯦ ꯑꯩꯉꯣꯟꯗ ꯁꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯀꯦꯟꯁꯔꯒꯤ ꯑꯃ ꯊꯥꯔꯛꯑꯦ ꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯃꯨꯛ ꯀꯦꯟꯁꯔꯒꯤ ꯑꯃꯃꯨꯛ ꯊꯥꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯗꯤ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯉꯥꯏ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯗ ꯌꯥꯝ ꯌꯥꯎꯔꯕ ꯑꯗꯒꯤ ꯊꯧꯔꯝꯁꯤꯗ ꯌꯥꯝ ꯌꯥꯎꯕ ꯃꯤ ꯑꯗꯨꯒꯨꯝꯕꯗꯨ ꯑꯣꯏꯔꯗꯤ ꯈꯔ ꯑꯃꯨꯛ ꯉꯝꯃꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯐꯣꯇꯣꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯃꯥꯒꯤ ꯖꯤꯄꯦꯗꯨꯗ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯠꯂꯒ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯉꯣꯟꯗ ꯃꯇꯦꯡꯗꯨ ꯈꯔ ꯄꯥꯡꯕꯤꯈꯣꯅ ꯍꯥꯏꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯁꯤꯗ ꯀꯣꯜ ꯇꯧꯔꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯀꯔꯤꯝꯇ ꯃꯣꯏꯅ ꯄꯥꯡꯉꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯒꯦꯅ ꯄꯤꯔꯕꯗ 5,000 ꯑꯃ 10 ꯍꯦꯟꯅ ꯄꯤꯕ ꯉꯝꯗꯦꯕ ꯁꯤ ꯋꯥꯅꯤꯗ ꯅꯨꯡꯉꯥꯏꯇꯦ ꯑꯦꯅꯤꯋꯦ ꯑꯃ ꯑꯣꯏꯔꯦ ꯑꯩ ꯃꯊꯪ ꯀꯣꯜ ꯂꯧꯒꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯏꯆꯦ ꯏꯕꯨꯡꯉꯣ ꯏꯆꯦ ꯁꯨꯃꯤꯇꯥꯅꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕ ꯏꯄꯥ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯏꯆꯦꯅ ꯄꯨꯝꯅꯃꯛꯄꯨ ꯁꯨꯞꯆꯜꯂꯒ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯏꯄꯥ ꯅꯨꯄꯥꯒꯤ ꯁꯈꯨꯏꯁꯤꯗꯤ ꯑꯩꯁꯤꯗꯤ ꯑꯋꯥꯕꯒꯤ ꯃꯄꯥꯎ ꯉꯥꯛꯇꯅꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯇꯥꯕꯗꯀꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯤ ꯃꯤꯑꯣꯏꯕꯗ ꯌꯥꯗꯗꯅ ꯍꯥꯏꯔꯛꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯛꯄ ꯉꯥꯛꯇꯁꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯃꯗꯤ ꯃꯗꯣ ꯅꯠꯇꯕꯅꯤꯅ ꯏꯄꯥ ꯅꯨꯄꯥꯅ ꯍꯥꯏꯕ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯤ ꯑꯗꯨꯒ ꯏꯆꯦꯅ ꯉꯁꯤ ꯏꯆꯦꯒꯤ ꯁꯨꯝ ꯉꯁꯤꯒꯤꯗꯤ ꯑꯉꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯄꯦꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯣꯏꯅ ꯊꯣꯛꯑꯦ ꯏꯆꯦꯗ ꯏꯄꯥ ꯅꯨꯄꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯒꯤ ꯁꯦꯔꯤꯌꯦꯜꯗ ꯏꯟꯇꯦꯂꯤꯖꯦꯟ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯞ ꯀꯨꯃꯥꯔꯒ ꯒꯣꯄꯤꯒꯁꯦ ꯑꯩ ꯉꯁꯤꯗꯤ ꯈꯥꯕꯩ ꯁꯣꯛꯇ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯦꯂꯤꯐꯣꯟ ꯐꯥꯏ ꯋꯥꯔꯗꯦꯟꯅ ꯐꯥꯏ ꯍꯥꯏꯕꯗꯣ ꯑꯉꯝꯕꯒꯤ ꯁꯦꯔꯤꯌꯦꯜꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯦꯝ ꯏꯁ ꯒꯣꯄꯤ ꯍꯥꯏꯗꯨꯒ ꯑꯩ ꯏꯟꯇꯦꯂꯤꯖꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯗꯤꯂꯤꯞ ꯀꯨꯃꯥꯔꯒꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯑꯩꯁꯦ ꯉꯁꯤ ꯅꯣꯛꯑꯦꯅꯦ ꯑꯩꯁꯦ ꯄꯥꯎ ꯄꯥꯕꯩ ꯇꯥꯕꯗ ꯑꯩꯅ ꯑꯁ ꯆꯨꯝꯗꯤ ꯆꯨꯝꯖꯥꯅꯤꯌꯦ ꯏꯄꯥ ꯅꯨꯄꯥꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟꯅ ꯄꯤꯌꯦꯅ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯑꯃꯗ ꯑꯩꯈꯣꯏ ꯕꯣꯟꯗꯤꯌꯦꯟꯗ ꯇꯦꯂꯤꯐꯣꯟ ꯄꯤꯌꯦꯅ ꯊꯥꯕꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯄꯥꯎ ꯄꯥꯕꯗ ꯇꯥꯕꯗ ꯑꯩꯅ ꯏꯊꯟꯇ ꯅꯣꯛꯑꯦꯅꯦ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯏꯕ ꯁꯨꯝ ꯑꯉꯝꯕꯒꯤ ꯁꯦꯔꯤꯌꯦꯜꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯀꯨꯃꯥꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯑꯗꯩ ꯒꯣꯄꯤꯒꯁꯨ ꯈꯪꯅ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯃꯕꯥꯅꯤꯁꯦ ꯑꯩꯅ ꯑꯁ ꯍꯩꯗꯤ ꯍꯩꯔꯦꯗꯀꯣ ꯏꯄꯥꯒꯤ ꯀꯣꯛꯁꯦꯅ ꯑꯗꯨꯒ ꯁꯤꯅ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯁꯨꯝ ꯏꯄꯥ ꯅꯨꯄꯥꯒꯤ ꯉꯔꯥꯡꯁꯨ ꯏꯄꯥ ꯅꯨꯄꯥ ꯂꯤꯂꯥꯒꯤ ꯏꯁꯩ ꯊꯥꯔꯛꯏꯕ ꯑꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯅꯟꯗꯤꯅꯤ ꯏꯁꯩꯁꯨ ꯀꯔꯝ ꯀꯥꯟꯗꯕꯨ ꯁꯨꯔ ꯄꯥꯜꯂꯤ ꯇꯨꯝꯕꯁꯦ ꯄꯨꯡ 2, 3 ꯇꯥꯜꯂꯤ ꯑꯗꯒꯤ ꯄꯨꯡ 9, 10ꯗꯒꯤ ꯃꯤ ꯎꯅꯕꯁꯨ ꯂꯩ ꯀꯔꯝ ꯀꯥꯟꯗ ꯉꯪꯉꯤꯕ ꯀꯔꯝ ꯀꯥꯟꯗ ꯁꯨ ꯄꯥꯜꯂꯤꯅꯦꯁꯨ ꯑꯉꯛꯄꯅꯤ ꯏꯄꯥ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯈꯣꯟꯊꯣꯛ ꯊꯃꯣꯏꯁꯦ ꯏꯆꯦꯅ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯏꯄꯥꯗꯤ ꯊꯥꯒꯠꯀꯅꯨ ꯍꯥꯏ ꯏꯄꯥ ꯅꯨꯄꯥꯅ ꯇꯧꯔꯛꯏꯕ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯑꯄꯦꯟꯕ ꯊꯣꯔꯛꯏꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏ ꯄꯥꯝꯖꯩ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯏꯄꯥꯅ ꯁꯨꯝ ꯇꯦꯂꯤꯐꯣꯟ ꯇꯧꯕꯗ ꯀꯣꯂꯔ 9 ꯁꯨꯕ 8 ꯁꯨꯕ ꯁꯨꯝ ꯃꯃꯤꯡ ꯃꯊꯥꯒ ꯁꯨꯝ ꯑꯅꯧꯕ ꯑꯣꯏꯅ ꯂꯥꯟꯊꯣꯔꯛꯄꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩꯌꯦꯕ ꯀꯣꯂꯔꯁꯦ 10ꯒ ꯁꯨꯔꯗꯤ 19
ꯇꯔꯥꯍꯨꯝꯗꯣꯏꯒ ꯁꯨꯔꯗꯤ ꯇꯧꯅꯤꯡꯉꯛꯇꯦꯕꯀꯣꯁꯨ ꯍꯥꯏꯕꯗꯤ ꯂꯥꯁ ꯀꯣꯜ ꯑꯣꯏꯔꯅꯤꯅ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯄꯥꯅ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯃ ꯁꯨꯝ ꯀꯣꯜꯂꯛꯑꯅ ꯃꯌꯥꯝꯒꯤ ꯂꯥꯎꯊꯣꯛꯄꯤꯔꯛꯄꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯄꯦꯟꯖꯩ ꯍꯥꯏꯔꯒ ꯃꯁꯤ ꯍꯥꯏꯔ ꯏꯆꯦ ꯇꯦꯟꯖꯟꯖꯔꯒꯦ. Thank you iche nana thagachari loiba naidraba haiba ta iche. Thank you. Ai amaso sumu sarake ko mayam da sumu chabani masi aina kena tawjaba nati kongoina jabana chadeba ko James na haije kaya muk chum jano aina hangi se ai sana haijari to ko kaya am chum jano yembi o mayam ko adana chummi leitadana dum hainari ne mayam se adana ama muk charake ama jana muk magi jo haije sina ngasi ngarak masan han gini sina magi so adagi ngarang su yami ni biyo si ko ai si message ucharak ke mayam somda lairatu anaba amagi mateng khara pangbiba yagadra message aina voice message am thai minute ahum sangba sumai tawe no video number kotbra khoi thoram am sumai leye thoram du da sumai tawdana khara sumai tawba mayam da hairaga di mayam minungsi lagadi sumai tawe nai mai sai blood cancer ne chai home and treatment tawrure aduga relapse hanna muk lakwadagi hojik su yamna laikanari aduga ai page ta thaning ba moi gi video do thagat chaningi nai adana khoi gi page ta video thagat pa kotpa mai tawji chanabi leite lei kamaina lei karigumba angang do gi call to biro aduga puning warol da toraga uchi namaina ulaga mayam do namaina tawsi haidana ko chini lairisi adamai tawe mathang call lakte ko call ma laktabanina so thank you so much sini mayam lai mayam ma koi da lai ba tawri ba mayam se sini hai tar adana ai tinari maru mapang sing mayam no wai ai phaminnar ga sum lai nge kari no nang da awana mateng pang bai ne nang ni mantri gum bu chap manari ai manade da karai de no mantri ga manai hai du bu kai no hai mantri ga manade ai pi roidro MLA mantri ga manade ai pi roidro ai manada bai nei pi ngamdri sen adubu thajabaduni da engon da hai radi khajik ta ju kana jagadra kitang da ju men khachagadra gaina ga khanja bai ne hai tare ne adugi ne ba hangjarais aduna tradi kariu kam kani hello hello sir mingalai phong hai biu ai khoijuman dagi ne akham gangmai kowe khoijuman dagi akham gangmai ado akham kamaina no khoijuman da kabui tabro natraga khoijuman da yum paliro khoijuman da yum pama kabui taye khoi jumra kun muk laye acha ada sir ne lila sanaba khoi khoijuman da lakpa ado sir gi lila da tajege na khoi kabui meeting me am chale do unabadi phangjadre ba akoi na khulang chapa khulang kabu mitai ga akoi ga dum yamna relationship phamaga akoi khulang chaminna ba khominna ba dum akoi me am tawjaye ada sir gi lela sita ba sida akoi inspector tayai sungai puning waron sungai re ta da yam nungai jaye sir adena akoi su khujman da lela kai gumba sir gi program dai de akoi meyam laksage sir gi anaba ay pangarang sir olen tawbado adena ino ninga si sir jam kai tak rajano akoi meyam ngamnari ni hoi fare sir punsi nung sang po i-review yam nungai jai da yumnak kun muktai ba ko jumrak kun muktai akoi Christian chu laye non Christian chu laye asa
ꯑꯗꯨꯗꯤ ꯅꯟ ꯈ꯭ꯔꯤꯁꯇꯦꯟꯗꯨꯗꯤ ꯃꯣꯏ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯑꯇꯩ ꯀꯕꯨꯏꯁꯦ ꯁꯅꯥꯃꯍꯤ ꯂꯥꯠꯄ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦ ꯁꯅꯥꯃꯍꯤ ꯂꯥꯠꯂꯦ ꯃꯣꯏ ꯍꯌꯦꯡꯁꯦ ꯑꯗꯨꯝ ꯂꯝꯇꯥ ꯊꯥꯡꯖꯒꯗ ꯑꯗꯨꯝ ꯁꯅꯥꯃꯍꯤ ꯑꯗꯨꯝ ꯈꯨꯔꯨꯝꯖꯩꯌꯦ ꯃꯣꯏ ꯀꯁꯇꯝꯁꯤꯡ ꯂꯩꯕꯗꯣ ꯑꯣꯀꯦ 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 ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯒꯪꯃꯩ ꯍꯣꯏ ꯀꯥꯡꯕꯨꯅꯤꯅꯦꯀꯣ ꯍꯣꯏ ꯍꯣꯏ ꯒꯥꯡꯃꯩ ꯇꯃꯦꯡꯂꯣꯡꯗ ꯈ꯭ꯔꯤꯁꯃꯥꯁ ꯆꯠꯄꯗꯣ ꯍꯦꯛꯇ ꯃꯥꯅ ꯍꯦꯛꯇ ꯅꯣꯡ ꯐꯥꯗꯣꯛꯇ ꯃꯌꯨꯝꯗ ꯈ꯭ꯔꯤꯁꯃꯥꯁ ꯆꯠꯂꯒ ꯃꯥꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯦꯛꯇ ꯐꯠꯇꯕꯗ ꯑꯦꯅꯤꯃꯤꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯄꯥꯡꯗꯦꯗ ꯒꯥꯡꯃꯩ ꯅꯨꯡꯁꯦꯅ ꯑꯩꯈꯣꯏ ꯒꯥꯡꯃꯩꯁꯦ ꯊꯤꯌꯥꯝꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯂꯨꯋꯥꯡ ꯀꯥꯡꯕꯨꯅꯦ ꯂꯨꯋꯥꯡ ꯀꯥꯡꯕꯨꯅꯦ ꯍꯣꯏ ꯑꯩꯅ ꯒꯥꯡꯃꯩ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯖꯣꯟ ꯒꯥꯡꯃꯩ ꯀꯧꯕꯅꯤ ꯀꯣ ꯑꯧ ꯍꯣꯏ 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 ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯔꯦ ꯐꯔꯦ ꯄ꯭ꯔꯦꯖꯦꯟ ꯑꯣꯐ ꯃꯥꯏꯟꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯖꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯊꯧꯔꯝ ꯌꯥꯎꯔꯛꯄ ꯒꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕ ꯑꯩꯅꯁꯨ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ कॉलर 10 सूख रहे हेलो हेलो सारे टाइम को की राम जमोने जो टॉपिक करे है भी नहीं हौली बुंग वारो नमो ताबे अदु मखन मखा गया तो बता नमो अदु गुरने ए याउसंग मैदाब नुमिता लीला ओजा होय पार्टी की लीला तौने बुई नुआइना नाइजरंगे राहुल ओकेरंगे आने सीजो आगे ने तौनी तौरम खुमा या मसक याजरी यामवाइजे सी हाय सुन थंजरगे हेलो 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 सर अहमद सर बु इकाई खुमनब उच्चबगा लोइनना इकोनोना खुरुमजरी सर हा कक्सिंग पजिले काई मनारे परिंदगी एगी मिंग एम दैनदेवी कौजै सर लता मंगेशकर मालिंग खोंजेन जिन नारुबदगी थैंक यू सर हौदी आइसे पुनी वारन सुम ताजवदने नोनिंग बो मतम मन निंगसिंगपा हौदी जिंगी इता हाइगद्रा इनाव हाइगद्रा नुपी अमा फोन तौबिरामिदना सर गांगमैना क्रिसमस चतपगी हाइबदो नान अखोइगी क्रिसमस मतमदा अखोइ गांगमैसी लोखादा ताखिबगी अमा यावखिदना सर याव अखोइ ममांगदा आई इचा नुपी अमा लैयबा इसी मचा अमा अदुगी नुमितसिदा मासे अयुक ताना तयाइसि ताबा अंगांग खर चेलकपा माना करि हाइगेना लानो है गांगमै लोखा तारिबैना थवाइ चाक लैदि खान नोनिंगी बता खमिंग निंसिंगे ngasi adi phone tawjareini aduga amana sa akoigi sarga sar olengana khongjom tu akoigi saiton chapagi journey da akoi kakting mu imatik thagat pikiba akoi aisu kakting prajama oina akoigi kakting gi aigi family kakting yam amana sarbu aini hai letana thagat tari aigi site tagi su aduga aigi imung manungi site tagi aduga sar akoi di puningi waron cha mata haideroi le paki oba haitraga di police na phabi doineba aduga akoi tabada yam nusiba akoi collar jaw yoba ngang tholokpada aigi pukhau gi itana ibungo pukhau imami mane kayam nusi ite sunitana ite ibungo akoi mingsi amamda panjadraga sukosa asiguma si taraga harau nungaina leijage aduga amana sar akoi gi inau thoibigi kairaki inau thoibigi sar na nganu tahum nongmada marum tahum khulliga hana thagat pirakadu sar ai simatam mamada nganu loijeram nebako matam duda hojipudi isorgi kirpa haigadra ko na zaman haigadra
ꯆꯥꯕꯃꯛꯇꯤ ꯑꯩꯈꯣꯏ ꯃꯤꯗꯒꯤ ꯍꯪꯖꯗ꯭ꯔꯦꯀꯣ ꯁꯥꯔ ꯃꯇꯝꯗꯨꯗꯗꯤ ꯆꯦꯡꯁꯤ ꯀꯤꯂꯣ ꯋꯥꯜꯂ ꯆꯥꯕ ꯉꯥꯅꯨ 3 ꯂꯣꯏꯔꯒꯅꯦ ꯁꯥꯔ ꯑꯩꯁꯤ ꯉꯥꯅꯨ ꯑꯃ ꯍꯦꯛꯇ ꯍꯨꯔꯥꯟꯈꯤꯕꯅꯤꯅꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯉꯥꯅꯨ ꯃꯀꯣꯟ ꯃꯃꯥꯡꯁꯤꯗ ꯐꯝꯃꯒ ꯁꯥꯞ ꯇꯧꯔꯤ ꯄꯣꯠꯅꯤ ꯁꯥꯔ ꯑꯩꯁꯤ ꯑꯩꯒꯤ ꯉꯥꯅꯨ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯃꯤꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯗꯥꯏꯕꯦꯇꯤꯁ ꯇꯧꯒ ꯆꯥꯛꯄꯒꯤ ꯆꯥꯡꯗꯨ ꯏꯅꯥꯎ ꯊꯣꯏꯕꯤꯒꯤ ꯉꯥꯅꯨ ꯎꯕꯗ ꯀꯛꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯨꯒ ꯑꯃꯅ ꯁꯥꯔ ꯑꯁ ꯏꯃꯥꯁꯤ ꯁꯨꯔꯖꯤꯅꯤꯗꯨ ꯃꯁꯛ ꯀꯌꯥꯝ ꯐꯖꯩ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯂꯦꯝꯃꯤ ꯑꯗꯨꯒ ꯁꯥꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯗꯤ ꯂꯩꯖꯗꯕ ꯃꯌꯥꯝ ꯑꯃꯅ ꯄꯨꯟꯁꯤꯟꯕꯅꯤꯅ ꯑꯩꯈꯣꯏꯅ 50-100 ꯄꯥꯡꯖꯕꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯀꯔꯤꯁꯨ ꯑꯣꯏꯕ ꯉꯝꯖꯗꯦꯕꯀꯣ ꯁꯥꯔ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯅꯟꯗꯤꯅꯤ ꯑꯗꯨꯒ ꯃꯦꯗꯥꯝ ꯀꯨꯟꯖꯔꯥꯅꯤ ꯏꯃꯥꯁꯤ ꯁꯨꯔꯖꯤꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯁꯛ ꯃꯃꯤꯡ ꯂꯩꯔꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯖꯔꯣꯏ ꯀꯥꯎꯁꯨ ꯀꯥꯎꯖꯗꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥꯗꯨ ꯃꯤꯔꯣꯟ ꯊꯨꯡꯗꯕ ꯂꯥꯏꯅꯥ ꯑꯃ ꯅꯥꯁꯤꯟꯗꯅꯀꯣ ꯁꯥꯔ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩ ꯉꯁꯤ ꯐꯕ ꯉꯝꯖꯔꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯥꯔ ꯑꯩꯁꯤ ꯈꯔꯕꯨꯗꯤ ꯁꯥꯡꯖꯔꯦ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯕꯕꯤꯅꯥꯒꯤ ꯗꯣꯛꯇꯔ ꯑꯃ उन्नꯈꯤꯕꯗ ꯁꯥꯔ ꯑꯩꯈꯣꯏ ꯄꯔꯁꯦꯟꯇꯦꯖꯀꯤ ꯃꯇꯥꯡ ꯑꯗꯨ ꯑꯩ ꯍꯟꯗꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯗꯥꯏꯗ 28,000 ꯒꯨꯝꯕ ꯆꯪꯉꯦꯕ ꯁꯥꯔ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯇꯦꯁꯇ ꯇꯧꯕꯗ ꯑꯗꯨꯕꯨ ꯑꯩ 10% ꯑꯗꯨꯝ ꯂꯣꯏꯅ ꯇꯥꯕꯤꯈꯤ ꯑꯗꯨꯒ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯁꯤꯡꯗ ꯇꯥꯕꯤ ꯌꯥꯔꯒꯗꯤ ꯇꯥꯕꯤꯅꯕꯒ ꯍꯥꯏꯕꯗꯨ ꯗꯣꯅꯔꯅꯤ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯁꯥꯔꯒꯤ ꯁꯥꯏꯟ ꯌꯥꯎꯕ ꯆꯦ ꯑꯃꯃꯝꯒ ꯄꯤꯕꯤꯔꯕ ꯑꯗꯨꯏꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯒꯅꯤ खनजबा ꯑꯩ ꯇꯣꯝꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯨꯒ ꯇꯌꯥꯏ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯆꯔꯔꯣꯏ ꯑꯗꯨꯒ ꯇꯌꯥꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯃ꯭ꯌꯨꯖꯤꯛꯇꯨ ꯍꯧꯕꯒꯤ ꯑꯁ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯍꯤꯡꯗ ꯇꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯌꯥꯏꯁꯤ ꯇꯥꯕꯗꯅ ꯄꯦꯟꯗꯦꯕ ꯑꯗꯨꯝ ꯃꯣꯕꯥꯏꯜꯗ ꯌꯦꯡꯕꯗ ꯊꯣꯛꯏꯕ ꯄꯤꯛꯆꯔꯁꯤꯡ ꯑꯗꯨꯅ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯆꯠꯄ ꯄꯨꯂꯤꯁꯀ ꯌꯦꯡꯕ ꯒꯥꯔꯤꯒ ꯊꯧꯕ ꯅꯣꯡꯃꯩꯒ ꯄꯥꯏꯔ ꯆꯦꯟꯕ ꯁꯥꯔ ꯑꯗꯨꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯁꯥꯔꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯟꯁꯤꯟꯖꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯈꯔ ꯁꯥꯡꯈꯔꯦ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ पैसा सम अरई लेता अवा अना मैम से यामी थोब थोदो अथोक मैम से थोस अगर सूम खलैनीको कैरो लेकायदी हौसीगसे पंतौ तौे हजिक लीला थिंगसु हौसीदी थिंगदेदनको हौसीदी हम तौे अनाबम यौरक्प कांदा अनाबदु लेकायदुदा लायन खलो समझ हायबदा करी हायदेनो लेरे चौबा हेता हेरजिने लेरे चौबदा अनाबम लेरे इमुंगदु खितंग नाथै जाजद्रे ले खरा फिबम याम ताद्रे लेकाई मैम खाइनबदसु लुपा चाम चाम चांगा चांगा खाइनरे खलो खरा खाइनरे खरा मतेंग पांग ngamdre ado फत्तबरोमदा ज्वार दि चिंगी को हौसी हाइसे लेकाई दुगी अनाबा दुगी अंगांग दुगी मिंग दको हौसी इमसिन दि करी गाइगे खल्ले बाई थनगा सुम खंजलैनी को पीबो ngamaktramnina kero lekai duna su khaina dren khalo lekai da mai sum singkala bodi piktan hausi gi hausi ngakta bodi ngai ni adu sum puning daga khali ne leijadre ga na haibu da hausi imtok selaga lupa lam tara ga di lam khai ga tara thopi thokor lo re marai baktu yeng jaru sanu ga ni khan ba ga yawi hai tar sumana ye ki mayam ji sum torok ba ji deko ado sum khalo di koi ju kai moi bana te chama nei koi ju sum suru ga no madum chai ngang ga chari ji ne koi ju nongan ma de ge yung ata de kharam na dukan phami kharam na mana ma sing yoli kharam na koi cha chali kharam na horen kari kari yo na ba khomi kharam na lupa cham da sani da lem hong na bo honei wa hona gro po ne ba mi jing ado ngarang inspector te ai ngarang ai na happy ba dialogue ama hai tari sai tan da sum ning jang pa hey so nang ji phatman de to kon लाइरे खंगदी लाइरे बजिंग जिबु नुंगाहन बे याद्रमी नाहकती पावर यावबनी शक्ति यावबनी ना
nang mi lairi khangbu du nungai nya dra mi sor nang di laira bu uri ne ba laira ba laira ba se nahak ki namin ura bu mo khoi ju ki do wa halli no natraga na laira ba mi du di na han bi ra no ba cha bu cha do bu chara nang chara hela khango ko nang na di na ga nu pesa pai bu du no mong na ra ju pesa pai ni ma dum laing bu du ngam jai ba lei ta bai ma thak tu da mu ana laing bu gi mo hona ga dra aduni sor nang ji phat man de ko leitre lairi khangu je nang nang na halle na hai bu ngarang gi dialogue to dai hap kim ne ai ta hello minga ma de lai from ibis hello sir ai waba kai kala gi tagi amara kam me no sir hachi je ai awa ba habidi ai mung gi na taba ngai taba matang ko tara ke ai haji she koi le kai du da isha nu pi ma mama je na kan da mapam de lai je bani da angang ji ga pora ga lai ba de chahi kun ga ni thoi phari chan pi je adu ma je Maharashtra da kaino je koi gi yalan gi ya process ki kaino luara ga tening luara ga ngarang gum gi nung dang gi wari sanda ra ma ba mama ga hayeng di thokla do bani ai kaino kai gi taning wa kun balo hai bi ra ma ga ma je nungala kan da kaino hat effect oi ri hai da ma je kaino tawre da habi pu thare kaino hare te ore de angang do aw hat effect oi de hai na ado akopa waron di akhoi ju khang ri nga haji ta pu tharak na ai ji chalu re pen ge tap thore khang bangam de na mama tu ma cha cho yam nau ri mama ju sahi ne phu bu srang ji dra sar moi dra ya ngai ti ka jing da mai ba sahi kya su bno hare te tori bo 22 23 mana chu re hai kaino yam ngan ngang de hare te tori ni adu maram do ko ju akopa waron di so na khande khara khara kai no ga no pang hai na be wari lai adu bu dumaina aham ba di ona dumaina hai di ho di che tari oi dei no jo koi khangri utharuk tanga ra ko je chalu re na lai ta ba ge do iru se ba kar pa ga ai je wa khan je wa man ni da na ma cha yung na ai ji bo ta saru ba ne du no ho ji pu thare hai bu dan ai ta ba du chalu re ko asle ta gi ni ho pe no si ba anga du ko ma ta ma mai am si do we share ke tan to te wa khan se to pha bang khan re ga ta ko ni sa hoi madam ki hari ga chin tere ke sa chali madam hello hello sir ai phone tawjariba ai hainawok tagi sa kawi hojiki sana lairabada kaidawgi lairabada nahan bi na konare yam nungai di tabda yamna nungsigom ju poi matamamda ina operation tawgi matang juda aina khanju wa khanno khangning ningjange adugi wa haiduda awatamduda aina su khange matsura nomaga hingaba ingonjuda achuk chawraba mana hanbiri ji boina matamduda aina khallaga puning ningsigibadu hawjik sana harakudu no hongna ningsingaktana anta baba salam ta khangala pian tawjarapani sa adu yam nungsijai adu wahai tabda yamna pianjaba nungsijaba ma phaujai haitare adai Siaraga ate budi yamna lai go hai ninga adu sum tension jarage sa thagachari thank you so much thagachari I know bok now I am yorom mane khoi se bem cha na ma yorom ma su ta gi dre ma khon thorom ta da ba hai ba tare magi mathau chin ma dagi thawai yaw na yorom ma kya lan sigi matung dagi de mi thodang responsibility haigadra masagi daita angak pafang no hongdokre khoi gi thorom budum ngai na tabiramba dagi inspector tayai eng goding taram manungala taram kya imung manungi chilakpa anai yarokpa dagi mathau hongdokkiba sidagi lapthokkiba kya maram yaw maram marakta so smaine mai lamgi mi palakpa hairakpa kanda matam du de yawbiramba mi jingi maming de dak kaning jange haitar adubu yawkidrasu takidragasu matam punamakta tabiramba sing yawbiramba sing nungai yai faba na de yektaba faba oisanu haidani sorma pamdani jar hello hello mingamade lai from haibiu ai a thalmam dagi
ꯑꯃꯨꯕꯤꯅꯤ ताकपियो करी हबिनिंगबा ꯑꯣ ꯑꯩꯁꯤ ꯇꯥꯕꯗꯤ ꯑꯗꯨꯝ ꯇꯥꯏ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯆꯍꯤ 5 ꯑꯗꯨꯝ ꯁꯨꯔꯦ ꯑꯩꯅ ꯇꯥꯈꯠꯂꯛꯏꯁꯦ ꯅꯣꯡꯃꯇ फोन तौदबा ꯐꯪꯗꯕ ꯐꯣꯟ ꯇꯧꯕꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯐꯪꯉꯦꯗ ꯑꯩꯅ ओ फोन दे तुम तौबीब्रो मरकता ꯃꯔꯛꯇ ꯇꯧꯋꯦ ꯁꯨꯝ ꯐꯪꯗꯕ चाही क्या सुरगे ngasiना ahambane khatang leito Oh. radio do khara leita रेडियो तो खर लेथो मानी चुमी aba ai kai jum अदो चाही क्या सुरगे chahi yame chahi umbudra mari rom sore do taibang chinta di loira ka daure ibungoge पाबुंग दी wari jum leo tare naina sum thawaji nungai jada bhai tare wa पाबुंग दी leo dore du ta ki daure na इमा वाहंग अमता हंजगे पाबुंग दी लेरी ब्रो kabung leitre पाबुंग दे क्या हम कोई रबा chahi kun mutum sore dai na chahi ya khai sore pa di lai gidram ये दो चाय सुदी क्या क्या ले होबा jadi nupa mari manupi ani ma Right. Okay. Adu di koi thorom taraga nungai na potharaga leiri. au ai di thoram de dom tari ya na le dio ji cha ning na a khong le trin jang da pura chang da kari noi ma na ha ta ni thamam ne na dai na ai wari ma tan he to ki dore na ai hum pura chali ne na chal ga tari ta di Oh. adum ta gari ta di ado wari na dum lai haurani khoi na taki bna halani na pungning nung chi ga nai na sum khan ba Eh. adagi huju chu lai ri ji sa je dum na bong ga loi na ra ga dum lai ri ne Kari nari no. ai ji kari hai no la ang sadara ni ha tra kai no soro ba wa na ba sa bhari ting yeng ram Oh oh. Corona ga naru bro. na de corona ka di Isura kanano isura ke noi lok yam thungbam yaure lok khubama. au isu ni Lok thung bro. lok tung ya do ngasi ngarang ma lok khra thong ni Adu antibiotic pijadra de ngang do mamit mathak ong kha khini ko ngang mai lok khu do yam khuye. au ado ma pa na ngarang an jak lai ru ado tum pan kha tu tau ri ngang aku pa je Oh. ai da tau ri ba yam nu ngai jai do thauram phatin matta dum kai na tau wi boi ro Salungpam kadai waino salungpam kang yam bem maning mamang kadai waino. long ba ma khoi si ai jung la kai no do angang do adugi awan thang ba lai pareng ye yum leng ne nak nak na de Oh, like one adom da. au lai ko na te khoi ji ka thok ren mamin do no ye ti ya ri ya kari ye ngang ni mamin do Hoi hoi. lai sa ri do Jadi thoram yaw ri do Hoi hoi nirmala. adugi awan thang ba moi do ko yum leng ni nak nak na de Iya iya. Yam nuai jare ma saruga birakpa ma mobi odo nadana thorom tabi ba oibiyo. Nungai na wari di dum lehoraga khoi sat khitare hari ma ne yam nungsina. Ko. adu ne do wa do na bu jo thoi ado hai ja ja sum hai ja ning da nei bu wari thaning da taw rak pani Kaisum ta kai dia soi bam te yaude. Wari sana birak koi ma. Haninga le tana thaga chari ma thorom da saruga birak tani ma na phungdok birak pase sigide ma thaga chari ma. Thank you. Miyoi tara mga sugre call to birak da thaga chari pomna ma thorom sigi saruga bidana hai birak liba sigide ma. Video matang ohanjarak mate matang Deure silagi chang Hello. Hello. Minga lai phong hai biu. Sarai Khujuman dagini. Sanjembam Anita ko.
Sanjanba Manita. Sum pukningi waronda sum saruk yaduning na tawjarapkani. Sargi thoramsing khoidu dum chang naina dum tajari. Dum labukta jang na pi thaba khotpa chatpa adegidi dum tari haigena tawjarapkani sa. Ngai Nita ngasi na han bro call phangbiba. Sar ngasi na han bane. Mamang da sudum try di tawje do laibakti bhai ga dara phangi da bhai ta. Labukta insang napi thaba chatpa khotpa se dum isagi su chatpa mi gi su chatpa mateng pangna ba chatpa dura duga sum khosumon phangna bai chatpa duro kamai chatpi no isagi oina sum tha jai sa aduga sum makoi kai hingon nungi sum mateng pangna ba dum yawe aduga ayamana di isagi da dum tawre mi ni kholaga Okay Sargisu thoromsing anoba hakat piraktana dum akoina tabada nungaiba kanaba pukning loksan bayaba mayam amaju santokpibo oyo sar hojik tawriba mayam jisu dum nungai tabada ahalongi thoromdi sar Hoi Nomaijing khatang hapta amda anirak kumba santokpiba yaroidro ahansing abidi phangnadaba yawudo yawning yawraga Madu Pangnadaba Yawanate Torum do the Yaubina, one of a tea, one of the young Wav, Yauri, quite as a Wab away. The Matang, Matung in a some young Zarake, Hosiki, some Karamatam Karakamina Batari, Haitari Nico. Yam Nungai Jaresa. Hoi. Thank you. Come there, Matung the Dum Tai Togerake. Funny. Mateng pangbirak pakharagi ming lautok chabagi tanja dosu muk laujage naga Uchariba video se aikoida teng pangbiu na harakiba amagi saktamni kona ucharage komba details haitare kona mayamda pizarage hojekti
मतेंग पांगबिरक्पा खरगी लौथोकचबगी तंजादो लौजगे Salam Nilema Mateng Pambiro 500 rupees Diamond Donors ki Tagachari Pambiro Padogi Dama Nadaga Shumola Samurai Lapam Pachonga Pambiro Pa Romentong Bram Chama Gitanjali Angom Pachama Pambiro Pa Rajisuri Chama Warang Tema Bem Cham Pambiro Pa Konjeng Bam Tombi Pachani Warang Tem Ibem Chalu Pachani Pambiro Pa Santabla Chani Pambiro Pa Susitra Karembi Kok Chama, Ichan Karembi Kok Chama, Iravati Chama. Haribasi Diamond Donors ki Chita Jauba ina Lokthok Sabada Chita Jauba Singadani Nuga Call to some bire call to virano hositi call to pai we are waro bibeadre matam lore hetare na masiki di waro bibeadre ko call phone jidagi paba yawbani na phone je kakchare waro bibeade chanambam tagachare masi na han marol amade lauthok chakre do amona samateksi isan bire tagachare Son makan da doubling chat le amuk to som da lau ki bedo son han irak suram ne pesa ja ani loi chat pa hoi donor members ina donor da muk thagat pa mada engo da muk thagat pa aduna ani loi chat pa komantem bina palace compound pa chani kundrak pam tombi sana pachama da chari naurem kavita lu pa chawum raren lakum rasobati lu pa chani komdram binodeni chama komdram himabati lu pa chama komdram bina devi lu pa chama Tagachat Khaimam Sana Zawi Chandrakong Pachani Irom Loidang Urembam Dugil Pachani Wahingbam Rasmani Hyanglam Pachani Kumudani Komdram Drone Labagi Ngarang Lapiram Adulu Palising and Ipibiramba Aduga Senzam Chirang Ibirak Tagachari Pachanga Ama Bilagi Supibiramba Aduga Wangkai Degi Ma Rasesori Pachanga Bilagi Dama Kumadani Komdram Tonga Namuk Kui Pibiramada Diamond TV Desu 1000 rupees Amazu Pibirami Aduga Madam Punima Pachama Mukcha Tak Nabani Hadana Muksu Pibirami Tagachari Sendam Chirangi Kadem Prema Dilong Chazing Lupachani Pibiramba Madam Samola Lapam Som the Sulok Togre Som the Sumulaure Doubling Chale Naren Degi Sir Naran Babu Tingbajam Tagachari, thank you so much. Top Tagi Pachong Pangbirokpa Naga Asalata Sarumbam Pachani Pangbirokpa Kisami Masunita Pachani Pangbirokpa Tagachari Hanana Duga
Tagachari hanana ngasigi thormasida saruga biriba sing punama khanana duga ngasigi thormasida saruga bikibada Sanjam Anita Tagachari Sanjanba Anita movie ima movie salungpam dagi duga mem chaino bo dagi menau na mai rapam Tagachari duga em daina kakching ojabar jamon kojuman dagi akham mai saruga mera bache Sunita duga Madam Telotama Radha Tombi Ima Manglembi aduga Nandesori Bijeta Kaisam kak mai adi landoni aduga Dr. Borna Mala Porompati gi Ima Tagachari aduga Wangkhei gi Rasesori hari basinga singasi thoromasi saruga bi kibani punama puhana na Tagachari thoroma pung phanbi basigi dama akhoi sandokchari ba thoromasi gi di khoi gi oina di amna maroiba thoroma mani channel asigi oina masina ni koina ngamjari ba tongan tongan phong kya da su mateng pangna na bagi koina honajari ba haitare aduga pukchen chawrba singna thorom tabi ro matung da ubiraga khangbira kan da mayamna e madu madei mateng pangjarage madu madei haidana tholei si gari deno haidi channel asida sandokchari ba thorom masina ngamanjari bani haidi thank you so much asigi da makta di anana thagachari aduga thubu matam da so haitare koi yamna surprise hoina koi video masu haitare mateng pang bai masu ucharake aduga amana tang kun gani thois myam ko biranu belagi manakta chatpining basing di puning gi warol no misigi oina kharanga ga jagani aduga hari wasi manun mahaki leifam haitare mafam du da chatmina kan koi mateng pang bagi tanja du ekoi lomina gani aduna hanana thagachari myam punama soidana yaubiu haiba wafam si tamjari aduga thagachari hanana ngarang lakpiramba madam kamudini gi komadini gi magi timbosu thagachari ai ngarang thengna hodrabasu cheng ju pubiramba haitare aduga hanana amukhana mafam haitare koi gi atopam phom da thengna kanda madu koi namdana di thengdi thengna ki ngarang di koi thengna u phangdraga so haitare do koi studio da lakpiramba du gi damutasu hainga leitana thagachari aduga polam kaya marum phom sida pubiramdana olena jungrang upikre thank you so much thagachari segidamak aduga ngasegidamak tadi ma punu mabuso mukana thagachari take care Ichama mahitama ibasi MA Doctor Engineering loibada masagi sahi kunmanga phawbadi mahitamada dum loiki matamasida mahitam libe chana mahisangda mahitam ba ibasi school dana khwai diki sam samna hairabada satra aduna class 12 loibada school da mahitam bagi matam se sahi tarahundoi bo aduga college amadi university da mahitam badana sumna tagi sahi manga khatan samna harabada school dana mahitam bagi sahi ase sangba hel maram asini chabu mahitam bada afabu school ama khanba haibase mama mapa gi khwai dagi maroiban masigi damakta ichagi ming chanabagi damakta afaba matik chabu school soidana khanbi gidaban amaromda mama mapa khoina english ngangdrabadi larik haitabu oina khalibasi aranba oigan maramdi school ayamba mahitam liba medium asi english medium tamliba lyric sing asi English medium dan tamliba lyric sing asi Manipuri amadi Hindi natana English ta tamba iba ngaktan exam matamda hangliba question sing English ta ngaktan isa sing na pakhum pibasu English ta ngaktan masida iba paba English language khanglaban masidagi hena maru oribadi classroom da tamliba lyric khuding da yauriba para sing da gyan loksing haibadi moral lesson idea concept para khudima ki piriba Paradu de yauriba gyan loksing moral lesson idea concept pumnamakse munna khanghorabatada aigi chana achaubami leader ama soidana oirakadaban Slopland Public School Khongjau CBSE affiliated boarding school academic session 26-27 gi admission hauzare mobile number 96